ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯥ ꯑꯃꯗ ꯚꯨꯠ ꯅꯨꯄꯤ ꯑꯅꯤꯅ ꯂꯩꯁꯟꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯩꯂꯩ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜꯗꯨꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯣ ꯈꯦꯇꯤꯔꯥꯅꯤ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯀꯤꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯌꯥꯔꯝꯃꯤ, ꯐꯅ ꯑꯔꯥꯟꯕ ꯍꯥꯏꯔꯕꯁꯨ꯫ ꯃꯁꯤꯒꯤ ꯍꯨꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯈꯣꯡꯈ꯭ꯔꯦꯗ, ꯂꯥꯏꯃ ꯅꯨꯡꯁꯤꯗꯦꯍꯦ ꯃꯈꯣꯏ ꯃꯄꯥ꯫ ꯍꯥꯏ ꯁꯅꯥꯔꯩ, ꯅꯪ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯤ ꯂꯩꯌꯨꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯅꯥꯗꯅꯣ? ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯦ? ꯃꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯄꯥꯝ ꯆꯠꯇꯧꯔꯤꯕꯗꯤ? ꯑꯣ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯗꯨꯒꯤ ꯆꯠꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯗꯨ ꯍꯥꯟꯅꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏ꯫ ꯀꯔꯤꯅꯣꯗ ꯃꯈꯣꯏ ꯃꯄꯥ, ꯃꯤ ꯆꯠꯀꯅꯤꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯈꯥꯝꯂꯨꯒꯗꯧꯔꯤꯕꯅꯣ? ꯑꯁ ꯃꯃꯥ, ꯅꯪꯁꯤꯗꯤ ꯆꯠꯈ꯭ꯔꯅꯨ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ, ꯑꯝꯇ ꯍꯥꯏꯔꯨꯆꯣ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯁꯅꯥꯔꯩ, ꯉꯁꯤꯁꯦ ꯈꯦꯇꯤꯔꯥꯅꯤꯗꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯅꯦ꯫ ꯈꯦꯇꯤꯔꯥꯅꯤ ꯄꯟꯕꯗ ꯁꯅꯥꯔꯩꯗꯣ ꯏꯉꯛ ꯉꯛꯅ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯒꯗꯧꯔꯤꯕꯗꯤ? ꯃꯥꯅ ꯆꯥꯅꯤꯡꯕ ꯌꯨꯝ ꯑꯃꯗ ꯍꯦꯛꯇ ꯆꯥꯕꯅꯤ, ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯒꯅꯤ ꯍꯥꯏꯅꯦ꯫ ꯑꯗꯣ ꯍꯥꯟꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥ, ꯑꯩꯁꯨ ꯏꯄꯥꯝꯗ ꯆꯠꯍꯧꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯪꯒ ꯅꯆꯥꯅꯨꯄꯥꯒꯅꯅꯦ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯅꯕꯗꯣ ꯈꯔ ꯇꯧꯍꯧꯔꯣ꯫ ꯁꯅꯥꯔꯩ, ꯂꯤꯆꯩꯁꯤꯅꯅꯦ ꯅꯌꯥꯡꯂꯦꯟ ꯑꯗꯨꯗ ꯁꯥꯟꯊꯔꯛꯅꯅꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯆꯠꯂꯣ ꯑꯃꯨꯛꯇ ꯊꯣꯡ ꯊꯥꯛꯅꯅꯕ ꯇꯧꯔꯨꯆꯣ ꯆꯠꯂꯣ꯫ ꯑꯁꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯃꯃꯧ ꯔꯥꯙꯥ ꯑꯃꯗꯤ ꯃꯆꯥ ꯕꯤꯃꯣꯜ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯔꯩ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯛꯏ, ꯄꯤꯁꯛꯁꯨ ꯃꯆꯥꯁꯤꯡꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ, ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯃꯃꯧ ꯅꯨꯄꯤ ꯈꯨꯝꯂꯛꯇꯦ, ꯃꯆꯥꯅꯨꯄꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯕꯥꯕꯥ, ꯑꯥꯗ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ, ꯑꯗꯨꯅ ꯃꯤꯔꯣꯜꯒ ꯂꯩꯇ꯭ꯔꯦ, ꯁꯦꯕꯥ ꯁꯦꯕꯤꯒꯤ ꯃꯇꯝ ꯈꯤꯇ ꯂꯩꯖꯔꯁꯅꯨꯅ ꯇꯧꯕꯅꯤ꯫ ꯏꯆꯥꯁꯥ, ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯅꯤ, ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯉꯟꯇꯥꯅ ꯆꯠꯂꯣ꯫ ꯕꯤꯃꯣꯜꯗꯣ ꯃꯄꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯑꯁ ꯕꯥꯕꯥ, ꯄꯥꯕꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ? ꯂꯥꯛꯀꯅꯤꯅ ꯍꯥꯏꯈ꯭ꯔꯒ ꯀꯃꯥꯏꯅ ꯆꯠꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯁꯤ ꯃꯤꯅ ꯀꯩꯅꯦꯅ ꯈꯟꯗꯧꯔꯤꯒꯦ? ꯍꯥꯏ, ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅꯅ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯣ? ꯆꯠꯂꯝꯗꯥꯏꯗ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯃꯤꯠ ꯐꯩ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯅꯣꯏꯕꯣ? ꯃꯄꯥꯅ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯔꯥꯙꯥꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯕꯤꯃꯣꯜꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ, ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯅꯪꯕꯨ ꯄꯥꯕꯗ ꯈꯔ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯉꯁꯥꯏꯅ ꯏꯃꯥꯗꯗꯤ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯔꯥꯙꯥꯒꯤ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯙꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗꯣ꯫ ꯂꯥꯡꯒꯅꯨ ꯏꯕꯨꯡꯉꯣ, ꯅꯄꯥꯁꯤ ꯉꯁꯤꯗꯤ ꯉꯥꯎꯕ ꯍꯧꯔꯕꯅꯤ, ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯔꯣꯏ꯫ ꯅꯕꯣꯛ ꯈꯦꯇꯤꯔꯥꯅꯤꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯔꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯝꯇ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯕꯤꯃꯣꯜ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯂꯒ, ꯀꯩꯅꯣ ꯍꯥꯏꯁꯤ ꯏꯃꯥ? ꯈꯦꯇꯤꯔꯥꯅꯤ ꯍꯥꯏꯗꯤ ꯌꯨꯝ ꯑꯍꯤꯡꯕꯗ ꯃꯇꯣꯝꯇ ꯂꯩꯕ ꯂꯩꯁꯥꯕꯤ, ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯑꯍꯜꯗꯨꯔꯣ? ꯍꯣꯏ ꯃꯥꯅꯤ ꯃꯥꯅꯤ꯫ ꯃꯥꯗꯤ ꯑꯩꯈꯣꯏꯗ ꯀꯩꯒꯤ ꯆꯥꯛ ꯆꯥꯗꯣꯏꯕ? ꯃꯁꯛꯇꯨ ꯈꯛ ꯎꯕꯗ ꯀꯤꯗꯅ ꯀꯂꯥꯛꯁꯦ ꯊꯛ ꯊꯛ ꯅꯤꯛꯏꯅꯦ, ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯆꯥꯛ ꯆꯥꯗꯣꯏꯕ? ꯏꯃꯥ, ꯅꯪꯒ ꯄꯥꯕꯒꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯩꯅꯣꯕ? ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯣꯡꯅꯥꯡ ꯑꯆꯧꯕꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯏꯕꯣꯛ ꯈꯦꯇꯤꯔꯥꯅꯤ ꯂꯩꯔꯝꯂꯗꯤ ꯍꯥꯏꯗꯨꯅ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯒ ꯆꯠꯂꯤꯕꯅꯤ, ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯂꯥꯛꯇꯣꯏꯕ? ꯐꯔꯦ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯃꯣꯜꯁꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯅꯥꯔꯩ ꯃꯥꯒꯤ ꯅꯨꯄꯥ ꯄꯤꯁꯛꯇ ꯌꯦꯡꯂꯒ ꯇꯞꯅ ꯍꯪꯂꯛꯏ, ꯃꯈꯣꯏ ꯃꯄꯥ, ꯈꯦꯇꯤꯔꯥꯅꯤꯗꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣꯅ ꯅꯪꯅ ꯍꯥꯏꯔꯝꯃꯤꯔꯕ? ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯪꯗꯨꯗ ꯄꯤꯁꯛꯇꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ, ꯃꯥꯕꯨ ꯑꯩꯈꯣꯏꯁꯤꯗ ꯆꯥꯛ ꯆꯥꯔꯅꯕ ꯑꯩꯅ ꯀꯝꯗꯧꯅ ꯍꯥꯏꯒꯗꯧꯔꯤꯕꯒꯦ? ꯃꯃꯥ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ꯫
ꯑꯗꯨꯗꯤ ꯀꯝꯗꯧꯅꯅꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯗꯣꯏꯁꯦ ꯑꯝꯇ ꯈꯨꯝꯃꯨꯅꯤ ꯉꯁꯥꯏ ꯑꯩꯅ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯄꯗ ꯏꯁꯤꯡ ꯈꯧꯔꯥꯡꯃꯟꯈ꯭ꯔꯗꯅ ꯈꯦꯇꯤ ꯔꯥꯅꯤꯒꯤꯗ ꯆꯪꯉꯒ ꯊꯛꯎꯔꯦ ꯃꯥꯏ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯁꯥꯎꯅ ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯈꯦꯇꯤ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯐꯥꯎꯕ ꯀꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯥꯒꯤꯗ ꯆꯪꯉꯒ ꯏꯁꯤꯡ ꯊꯛꯂꯨꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯏꯁꯤꯡ ꯊꯛꯅꯤꯡꯉꯥꯏ ꯃꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯁ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗ ꯉꯥꯎꯗꯅ ꯆꯪꯉꯒ ꯊꯛꯎꯔꯤꯕꯅꯤꯅꯦ ꯆꯠꯂꯣ ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯣꯡꯗꯣꯛꯎꯔꯣ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯃꯃꯧ ꯅꯨꯄꯤꯒ ꯁꯅꯥꯔꯩꯒꯗꯣ ꯆꯥꯛꯁꯪꯗ ꯆꯥꯛ ꯏꯁꯤꯡ ꯀꯟꯅ ꯊꯣꯡꯂꯤ ꯏꯅꯦ ꯅꯪ ꯂꯥꯛꯑꯕꯣꯏꯔꯦ ꯀꯥꯈꯠꯂꯣ ꯅꯃꯧ ꯅꯨꯄꯤꯒꯅꯁꯨ ꯅꯨꯄꯤꯒꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯏꯁꯤꯡ ꯀꯟꯅ ꯂꯥꯡꯂꯤꯕꯅꯤ ꯏꯅꯦꯒꯤꯗꯃꯛ ꯈꯦꯇꯤ ꯔꯥꯅꯤꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥꯏ ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯟꯖꯗꯦ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯏꯃꯥ ꯈꯪꯉꯦ ꯑꯗꯨꯝꯅ ꯈꯦꯇꯤ ꯔꯥꯅꯤꯅ ꯌꯦꯡꯂꯛꯄ ꯎꯕꯗ ꯔꯥꯙꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯈꯤ ꯈꯦꯇꯤ ꯔꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇꯨꯅ ꯔꯥꯙꯥꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯃꯥꯕꯨ ꯌꯦꯡꯂꯛꯄꯅꯤ ꯈꯦꯇꯤ ꯔꯥꯅꯤꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯌꯦꯡꯕ ꯎꯕꯗꯨꯗ ꯅꯣꯛꯁꯤꯜꯂꯨꯕꯅꯤ ꯃꯁꯝꯃꯣ ꯃꯅꯥꯋꯣ ꯃꯃꯤꯠ ꯉꯥꯛꯇ ꯍꯦꯛ ꯎꯔꯗꯅ ꯐꯩꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯀꯤꯐꯝ ꯊꯣꯛꯄꯅꯤ ꯃꯃꯧ ꯅꯨꯄꯤꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯁꯅꯥꯔꯩꯅ ꯉꯛꯅ ꯔꯥꯙꯥ ꯀꯩꯗꯧꯔꯦ ꯍꯥ ꯀꯩꯗꯧꯔꯒꯦꯃꯤ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯆꯥꯛ ꯏꯁꯤꯡꯁꯦ ꯅꯇꯣꯝꯇ ꯑꯗꯨꯝ ꯇꯧꯍꯧꯔꯣ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯃꯥ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯂꯣꯏꯁꯤꯟꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯁꯤꯕꯨ ꯏꯇꯣꯝꯇ ꯇꯧꯔꯗꯤ ꯁꯨꯡꯂꯣꯏ ꯂꯣꯏꯔꯔꯣꯏꯅꯤ ꯅꯪꯕꯣ ꯃꯥꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯅꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯅ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯔꯥꯙꯥ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯈꯦꯇꯤ ꯔꯥꯅꯤꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯂꯝꯃꯤ ꯄꯤꯁꯛꯇ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪꯒꯤ ꯅꯃꯤꯡꯗꯣ ꯄꯤꯁꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯧ ꯃꯥꯅꯦ ꯏꯅꯦ ꯅꯪꯒꯤ ꯅꯌꯨꯝꯁꯤꯗꯤ ꯃꯤ ꯀꯌꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏ 4 ꯂꯩꯌꯦ ꯏꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯏꯆꯥꯅꯨꯄꯥꯅꯦ ꯏꯃꯧ ꯅꯨꯄꯤꯒ ꯑꯣ ꯃꯈꯣꯏꯗꯤ ꯀꯗꯥꯏ ꯀꯗꯥꯏꯗ ꯂꯩꯕ ꯏꯆꯥꯅꯨꯄꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯆꯥꯛꯁꯪꯗ ꯂꯩ ꯑꯗꯣ ꯏꯕꯨꯡꯉꯣ ꯄꯤꯁꯛ ꯅꯪꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯃꯁꯝ ꯐꯥꯕꯤꯗꯨꯅ ꯀꯅꯥꯅꯣꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯊꯤꯅꯦ ꯈꯦꯇꯤ ꯔꯥꯅꯤꯒꯤ ꯋꯥꯗꯨꯗ ꯄꯤꯁꯛ ꯄꯥꯈꯠꯅ ꯃꯥꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯐꯠ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯦꯇꯤ ꯔꯥꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯥꯏꯗꯅꯣꯗ ꯏꯅꯦ ꯑꯩꯒꯤ ꯅꯥꯀꯜꯗꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦꯗ ꯏꯅꯦ ꯏꯅꯦꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯉꯥꯡꯗ ꯉꯥꯡꯉꯦ ꯇꯧꯔꯤꯁꯦ ꯈꯦꯇꯤ ꯔꯥꯅꯤꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯄꯣꯛꯏ ꯃꯑꯣꯡ ꯃꯇꯧꯒꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯇꯧꯒꯗꯕ ꯃꯑꯣꯡ ꯃꯇꯧꯅꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯃꯦꯜꯂꯒ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯅꯣꯛꯂꯤ ꯄꯣꯠꯅꯤ ꯃꯈꯨꯠ ꯃꯁꯥ ꯏꯈꯨꯏ ꯈꯨꯏꯈꯩ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯃꯁꯝ ꯃꯁꯥꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯃꯅꯥꯗ ꯌꯦꯞꯈꯠꯂꯝꯃꯤ ꯄꯤꯁꯛꯇꯨ ꯈꯦꯇꯤ ꯔꯥꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯅꯦ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯅꯣꯛꯂꯤꯕꯗꯤ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯅꯪꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯄꯨꯔꯛꯄ ꯅꯨꯄꯤꯅꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅꯣꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯈꯦꯇꯤ ꯔꯥꯅꯤꯒꯤ ꯋꯥꯗꯨꯗ ꯄꯤꯁꯛ ꯏꯉꯛ ꯉꯛꯅ ꯑꯁ ꯀꯩꯅꯣꯗ ꯏꯅꯦ ꯑꯩꯒꯤ ꯅꯥꯀꯜꯗ ꯀꯅꯥꯝꯇ ꯂꯩꯇꯦꯗ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯛꯅꯕꯤꯔꯤ ꯑꯗꯣ ꯏꯅꯦ ꯑꯩ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯏꯅꯦ ꯁꯨꯝ ꯐꯝꯕꯤꯔꯝꯈꯣꯀꯣ ꯍꯥꯏ ꯄꯤꯁꯛ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯅꯅꯦ ꯉꯥꯡꯕ ꯍꯦꯟꯃꯟꯗꯅ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯀꯧꯅ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯁꯤ ꯁꯤꯅꯕꯨ ꯀꯅꯥꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯕꯖꯥꯠꯅꯤ ꯑꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯅꯤꯡꯉꯥꯏꯗ ꯈꯦꯇꯤ ꯔꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯁꯛꯇꯨ ꯑꯀꯤꯕ ꯑꯃꯁꯨ ꯁꯨꯝ ꯐꯥꯎꯔꯛꯏ ꯃꯥꯅ ꯅꯨꯄꯤ ꯅꯨꯄꯤ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯄꯥꯈꯠꯄ ꯑꯃꯁꯨ ꯆꯪꯂꯤ ꯏꯅꯦ ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯏꯅꯦ ꯉꯥꯛꯇ ꯐꯝꯕꯤꯔꯝꯈꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨ ꯍꯥꯏꯔꯒ ꯈꯦꯇꯤ ꯔꯥꯅꯤꯗꯣ ꯑꯃꯨꯛ ꯃꯇꯣꯝꯇ ꯅꯣꯛꯂꯝꯃꯤ ꯀꯩꯅꯣ ꯃꯣꯏ ꯑꯃꯠꯇꯅ ꯆꯥꯛꯁꯪꯗ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯑꯗꯨ ꯍꯥꯏꯔꯒ ꯄꯤꯁꯛꯇꯣ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯔꯝꯃꯤ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯗꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯦꯇꯤ ꯔꯥꯅꯤꯗꯣ ꯃꯇꯣꯝꯇ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ ꯉꯁꯤꯃꯛ ꯄꯨꯕꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯅꯪꯁꯨ
ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯄꯤꯖꯧ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤꯗ, ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯈꯦꯇꯤꯔꯥꯅꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨꯗ ꯄꯤꯁꯛ ꯃꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯤꯁꯛꯅ ꯃꯇꯣꯝꯇ ꯈꯟꯖꯩ, ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯁꯨ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯏꯅꯦ ꯈꯦꯇꯤꯔꯥꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯄꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯈꯦꯇꯤꯔꯥꯅꯤꯅ ꯄꯤꯁꯛꯀꯤ ꯃꯅꯒꯟꯗ ꯇꯞꯅ ꯅꯥꯜꯂꯒ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕ? ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ, ꯀꯔꯤꯁꯨ ꯋꯥꯒꯅꯨꯅꯦ꯫ ꯈꯦꯇꯤꯔꯥꯅꯤꯒꯤ ꯋꯥꯗꯨꯗ ꯄꯤꯁꯛ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯣꯟꯅ ꯆꯠꯈꯤꯅꯕ ꯇꯥꯟꯖꯥꯁꯨ ꯐꯪꯗ꯭ꯔꯦ꯫ ꯄꯤꯁꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯄꯤꯁꯛ, ꯅꯪꯒꯤ ꯏꯃꯨꯡꯁꯦ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯕꯗ ꯅꯈꯣꯏ 4 ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ? ꯃꯈꯣꯏ 3ꯗꯤ ꯁꯨꯛꯎ ꯎꯗꯦ꯫ ꯃꯈꯣꯏ 3ꯕꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯦ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯃꯈꯣꯏ 3ꯃꯛ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯅꯣꯏꯗ ꯆꯥꯛ ꯆꯥꯔꯔꯣꯏ꯫ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯃꯧ ꯅꯨꯄꯤꯒꯅ ꯑꯩꯁꯦ ꯅꯣꯏꯗ ꯆꯥꯛ ꯄꯤꯖꯅꯤꯡꯉꯝꯃꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯅꯪ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯏꯅꯦꯒꯤꯗ ꯆꯠꯇꯧꯔꯤꯕ? ꯑꯩꯅ ꯄꯨꯒꯗꯕ ꯅꯠꯇꯦ, ꯇꯨ ꯑꯗꯨꯗꯒꯤ ꯁꯥꯅꯧꯗꯨꯅ ꯄꯨꯔꯒ ꯆꯠꯇꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯕ ꯅꯠꯇꯦꯀꯣ, ꯃꯥꯅ ꯅꯪꯕꯨ ꯄꯥꯝꯖꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯄꯤꯁꯛ ꯃꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦ꯫ ꯏꯅꯦ, ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯑꯩ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩ ꯏꯅꯦꯒꯤꯗ ꯆꯠꯄꯁꯨ ꯄꯥꯝꯗꯦ, ꯑꯩꯗꯤ ꯆꯠꯂꯣꯏ꯫ ꯄꯤꯁꯛ, ꯃꯔꯩ ꯇꯧꯅꯨ꯫ ꯁꯥꯅꯧꯅ ꯄꯥꯝꯈꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡ ꯃꯥꯅ ꯉꯝꯅꯅꯕ꯫ ꯑꯗꯨ ꯍꯥꯏꯔꯒ ꯈꯦꯇꯤꯔꯥꯅꯤꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯄꯤꯁꯛꯇꯨ ꯈꯦꯇꯤꯔꯥꯅꯤꯗ ꯐꯖꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯗꯣ ꯏꯅꯦꯅ ꯀꯩꯗꯧꯈ꯭ꯔꯦ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯅꯦ꯫ ꯑꯩꯅ ꯏꯅꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯕ ꯄꯣꯛꯅꯈꯤꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯔꯛꯏ꯫ ꯏꯅꯦꯅ ꯃꯈꯣꯏꯗ ꯀꯩꯗꯧꯈ꯭ꯔꯦ? ꯄꯤꯁꯛꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯈꯦꯇꯤꯔꯥꯅꯤꯗ ꯅꯣꯛꯏ, ꯑꯗꯨꯒ ꯄꯤꯁꯛ, ꯑꯩꯕꯨ ꯂꯥꯛꯄꯗꯒꯤ ꯅꯪꯒꯤ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛꯇꯃꯛ ꯆꯪꯕꯗ ꯃꯉꯥꯏꯔꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯄꯤꯁꯛꯇꯣ ꯃꯃꯩ ꯃꯀꯣꯛ ꯑꯃ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯃꯍꯥꯛꯄꯨ ꯈꯦꯇꯤꯔꯥꯅꯤꯅ ꯃꯌꯥ ꯇꯧꯔꯒ ꯅꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯄꯤꯁꯛꯅ ꯆꯦꯟꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯄꯤꯁꯛꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ, ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥꯔꯩꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯈꯣꯏ 3 ꯑꯗꯨꯗꯤ ꯃꯅꯤꯡꯊꯣꯡꯗ ꯐꯥꯎꯔꯒ ꯆꯦꯜꯂꯛꯍꯧꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯊꯥꯗꯣꯔꯛꯅꯅꯕ ꯍꯥꯏꯔꯕꯗ ꯑꯍꯜ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯑꯍꯜꯅꯤ, ꯌꯥꯝꯁꯨ ꯁꯣꯜꯂꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯏꯆꯥꯁꯥ ꯏꯁꯨꯁꯥ ꯏꯄꯨ ꯋꯥ ꯍꯥꯏꯒꯦ, ꯉꯁꯤ ꯈꯦꯇꯤꯔꯥꯅꯤꯅ ꯅꯈꯣꯏꯗ ꯂꯥꯛꯂꯤꯕꯗꯣ ꯃꯥ ꯃꯇꯣꯝꯇ ꯂꯥꯛꯄ ꯅꯠꯇꯦ, ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨꯗ ꯁꯅꯥꯔꯩꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯑꯩꯈꯣꯏꯗ ꯆꯪꯂꯛꯄꯗꯗꯤ ꯏꯅꯦ ꯈꯦꯇꯤꯔꯥꯅꯤ ꯈꯛꯇꯃꯛ ꯆꯪꯂꯛꯏ꯫ ꯅꯨꯄꯤꯗꯨꯗꯤ ꯀꯗꯥꯏꯗ ꯊꯅꯝꯕꯅꯣ? ꯑꯗꯨꯗꯤ ꯅꯨꯄꯤꯗꯣ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯎꯗꯕꯒꯤ ꯋꯥꯅꯤ, ꯌꯥꯎꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯂꯝꯒꯅꯤꯅꯦ꯫ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄꯗꯒꯤ ꯈꯦꯇꯤꯔꯥꯅꯤ ꯃꯈꯣꯏ 2 ꯅꯈꯣꯏꯗ ꯂꯥꯛꯄꯅꯤꯅꯦ꯫ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯔꯩꯗꯨ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯏ, ꯑꯗꯨꯕꯨ ꯑꯍꯜꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯨꯔꯥꯅ ꯀꯝꯗꯧꯅ ꯈꯪꯉꯤꯕꯅꯣ? ꯑꯗꯨꯒ ꯈꯨꯔꯥꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯔꯛꯅꯕ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯥꯁꯥ, ꯈꯦꯇꯤꯔꯥꯅꯤꯕꯨ ꯃꯤꯅ ꯀꯤꯅꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯈꯛꯇꯗ ꯃꯤꯅ ꯀꯤꯅꯕ ꯑꯣꯏꯒꯗ꯭ꯔꯅꯤ? ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯃꯤꯅ ꯆꯪꯕ ꯀꯤꯅꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯈꯦꯇꯤꯔꯥꯅꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯁꯥꯅꯧꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ, ꯍꯦꯂꯣꯏꯒꯤ ꯃꯑꯣꯡ꯫ ꯃꯍꯥꯛꯁꯦ ꯃꯍꯥꯛꯅ ꯄꯥꯝꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯥꯇꯩ ꯆꯥꯅ ꯐꯪꯗꯦ, ꯁꯤꯅ ꯐꯪꯕꯁꯨ ꯀꯌꯥ꯫ ꯃꯁꯤ ꯅꯈꯣꯏꯅ ꯑꯃꯠꯇ ꯈꯪꯂꯝꯗꯕꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏ꯫ ꯁꯅꯥꯔꯩꯗꯣ ꯑꯍꯜꯗꯨꯗ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ, ꯈꯨꯔꯥ, ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩ, ꯃꯁꯤꯅꯁꯨ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯤ ꯄꯨꯟꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅꯆꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯛꯄꯁꯦ, ꯈꯨꯔꯥꯒꯤ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯌꯨꯝ ꯊꯪꯅꯅ ꯂꯩꯕꯁꯤ ꯐꯥꯎꯕꯗ, ꯑꯗꯨꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫
ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯄꯨꯝꯕꯁꯨ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ, ꯑꯩꯒꯤ ꯅꯨꯄꯥꯅ ꯈꯔ ꯈꯔ ꯇꯝꯕꯗꯒꯤ ꯍꯦꯟꯅ꯫ ꯃꯃꯥꯒ ꯑꯍꯜꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯤꯃꯣꯜꯅ ꯃꯔꯛ ꯊꯠꯇꯨꯅ, ꯏꯕꯣ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯏꯕꯣ ꯈꯦꯇꯤꯔꯥꯅꯤꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ, ꯀꯝꯗꯧꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ? ꯏꯁꯨ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯅꯄꯥꯕꯨ ꯇꯥꯟꯅꯔꯨꯕ ꯌꯥꯔꯣꯏ, ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯇꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ, ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯁꯨ ꯌꯥꯎꯅ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯄꯥꯕꯨ ꯊꯥꯗꯣꯔꯛꯑꯒ ꯊꯥꯗꯣꯔꯛꯏ, ꯅꯠꯇ꯭ꯔꯕꯗꯤ ꯈꯦꯇꯤꯔꯥꯅꯤꯒꯤꯗ ꯅꯈꯣꯏꯅ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯔꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦꯀꯣ꯫ ꯁꯅꯥꯔꯩꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ꯫ ꯅꯄꯥ ꯁꯨꯃꯥꯡ, ꯅꯪ ꯁꯨꯃꯥꯡ ꯇꯧꯔꯕꯗꯤ ꯏꯃꯥꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯄꯥꯗꯣ ꯃꯈꯣꯏꯅ ꯊꯥꯗꯣꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯊꯥꯗꯤ ꯌꯥꯝꯅ ꯁꯥꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯣ, ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯑꯗꯨꯗꯤ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯍꯦꯛꯇ ꯆꯠꯍꯟꯕꯁꯨ ꯄꯥꯝꯂꯝꯗꯦ, ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯀꯤꯖꯕ ꯄꯣꯛꯄꯗꯒꯤ꯫ ꯏꯅꯦ ꯈꯦꯇꯤꯔꯥꯅꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ? ꯉꯁꯥꯏ ꯃꯈꯩ ꯎꯔꯝꯗꯕ ꯁꯥꯅꯧꯗꯨ ꯄꯤꯁꯛꯀꯤ ꯃꯃꯥꯡꯗ ꯐꯠ ꯊꯣꯔꯛꯂꯒ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯗꯤ? ꯁꯛꯇꯝꯗꯨ ꯎꯕꯗ ꯄꯤꯁꯛꯇꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯄꯣꯛꯂꯦ꯫ ꯃꯁꯝꯗꯣ ꯃꯄꯨꯟꯁꯤꯒꯤ ꯀꯛꯇꯕꯒꯤꯔ ꯀꯔꯤꯅꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯁꯣꯔꯣ ꯆꯤꯡꯂꯦ꯫ ꯃꯃꯤꯠꯇꯨꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯥꯎꯕꯗꯤ ꯑꯣꯏꯔꯤ꯫ ꯃꯈꯨꯠ ꯃꯈꯣꯡ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯥꯛꯇ꯫ ꯃꯗꯨ ꯎꯕꯗ ꯄꯤꯁꯛꯇꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ? ꯃꯁꯦ ꯃꯤ ꯑꯃꯒꯤ ꯁꯥꯖꯠ ꯅꯠꯇꯦ꯫ ꯄꯤꯁꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯦꯇꯤꯔꯥꯅꯤ ꯑꯃꯗꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯋꯥꯟꯊ ꯅꯣꯛꯂꯒ ꯈꯦꯇꯤꯔꯥꯅꯤꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯤꯒꯤ ꯁꯥꯖꯠ ꯅꯠꯇꯦ ꯍꯥꯏꯕ꯫ ꯍꯥꯏ ꯄꯤꯁꯛ ꯍꯥꯏꯕ ꯑꯄꯪꯕ, ꯑꯗꯨꯛ ꯄꯪꯕ ꯅꯪꯗꯤ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯪꯗꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯤꯔꯣ? ꯑꯩꯈꯣꯏꯗꯤ ꯃꯤ ꯑꯣꯏꯗꯕ ꯀꯨꯏꯔꯦꯗ꯫ ꯆꯠꯂꯣ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯂꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯅꯧꯅ ꯅꯨꯄꯥ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯄꯤꯁꯛꯄꯨ ꯉꯛꯉꯛꯈ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯨ ꯏꯀꯨꯞ ꯀꯨꯞꯁꯤꯜꯂꯦ, ꯃꯐꯤ ꯃꯔꯣꯜꯒꯗꯨꯁꯨ ꯃꯆꯦꯠ ꯂꯣꯏꯅ ꯁꯦꯒꯥꯏꯕꯇ ꯅꯠꯇꯅ ꯂꯣꯏꯅ ꯃꯣꯠꯂꯦ꯫ ꯃꯁꯝ ꯃꯅꯥꯗꯨꯁꯨ ꯀꯛꯇꯕ ꯀꯨꯏꯔꯕꯅꯔ ꯀꯔꯤꯅꯣ ꯌꯥꯝꯅ ꯁꯥꯡꯂꯦ꯫ ꯈꯨꯖꯤꯟ ꯈꯨꯌꯥ ꯌꯦꯡꯉꯨꯕ ꯈꯨꯗꯤꯡ ꯍꯩꯅꯗꯕ ꯉꯥꯛꯇ ꯑꯣꯏꯅ ꯑꯣꯏꯔꯤ꯫ ꯑꯩꯁꯦ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯊꯝꯈꯤꯕꯅ ꯑꯩꯒꯤ ꯏꯌꯨꯝꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅ ꯀꯅꯥꯅꯣ? ꯑꯁꯤꯅ ꯁꯥꯅꯧ ꯅꯪꯒꯤ ꯑꯅꯧꯕ ꯅꯨꯄꯥꯔꯥ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯪꯗꯨꯗ ꯁꯥꯅꯧ ꯅꯣꯛꯐꯦꯠꯀꯥꯁꯨ ꯇꯧꯔꯒ, ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯥ ꯂꯥꯛꯄꯒꯤꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯕ꯫ ꯅꯪ ꯊꯥꯗꯣꯛꯀꯗꯧꯔꯦ ꯍꯥꯏꯕ ꯍꯔꯥꯎꯕ ꯄꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯊ꯭ꯋꯥꯏ ꯍꯤꯡꯅ ꯊꯥꯗꯣꯛꯄꯤꯔꯤꯕꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯈꯜꯂꯣ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯄꯤꯁꯛꯇꯤ ꯏꯉꯛꯉꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯄꯤꯁꯛꯇ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ, ꯍꯣꯏ, ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯗꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯦ, ꯑꯗꯨꯕꯨ ꯉꯁꯤ ꯑꯅꯧꯕ ꯅꯨꯄꯥ ꯑꯃ ꯄꯨꯔꯛꯂꯤꯕꯁꯦ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯡꯉꯥꯏꯔꯝꯂꯣꯏꯗꯕ ꯑꯃꯗꯤ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ꯫ ꯈꯦꯇꯤꯔꯥꯅꯤꯗ ꯁꯥꯎꯒꯠꯂꯛꯏ, ꯍꯦ, ꯅꯪ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯈꯤꯕ ꯄꯥꯝꯂꯤꯕ꯭ꯔꯥ? ꯄꯥꯝꯂꯒꯗꯤ ꯁꯨꯝ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯥꯗꯤ ꯇꯥꯔꯛꯇ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯩ ꯌꯨꯝꯗ ꯆꯠꯆꯔꯒꯦ, ꯅꯈꯣꯏꯒꯤꯁꯤꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ, ꯑꯩꯒꯤ ꯏꯌꯨꯝꯗꯣ ꯇꯥꯛꯄꯤꯔꯣ꯫ ꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯁꯨꯝ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯅꯪꯒꯤ ꯌꯨꯝ ꯑꯗꯣ ꯂꯩꯔꯝꯂꯅꯤ, ꯆꯠꯂꯣ꯫ ꯅꯨꯄꯥꯗꯨ ꯄꯤꯁꯛꯇ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯁꯛꯁꯨ ꯅꯨꯄꯥꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯁꯥꯅꯧ ꯄꯤꯁꯛꯇ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯁꯤꯕꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ? ꯂꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯌꯨꯝꯗ ꯆꯠꯀꯦ, ꯑꯩꯕꯨ ꯊꯥꯗꯣꯛ꯫ ꯈꯦꯇꯤꯔꯥꯅꯤꯗꯨ ꯁꯥꯎꯅ ꯌꯦꯡꯂꯒ, ꯍꯥꯏ ꯁꯥꯅꯧ, ꯁꯤ ꯌꯧꯔꯕꯗꯤ ꯅꯪꯒꯤ ꯊꯣꯛꯄ ꯇꯥꯍꯧꯔꯣꯅꯦ꯫ ꯆꯥꯅꯅꯕ ꯀꯩꯀꯩꯅꯣ ꯈꯤꯇ ꯁꯤꯜꯂꯛꯑꯣ꯫ ꯁꯥꯅꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯇꯤꯔꯥꯅꯤꯗꯨ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯈꯦꯇꯤꯔꯥꯅꯤꯅ ꯁꯥꯅꯧꯕꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯄꯤꯁꯛꯇꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯏꯅꯦ ꯈꯦꯇꯤꯔꯥꯅꯤ, ꯑꯩꯕꯨ ꯊꯥꯗꯣꯛ꯫ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫
ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯗꯥꯏ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯏꯅꯦ ꯄꯤꯁꯛꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯈꯨꯝꯂꯝꯕꯒꯤ ꯃꯍꯨꯠꯇ ꯑꯀꯤꯕꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯅꯣꯛꯁꯤꯜꯂꯝꯃꯤ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯧꯁꯨ ꯐꯠ ꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯧ ꯊꯣꯛꯈꯤꯕꯒ ꯄꯤꯁꯛꯇꯣ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯐꯠ ꯆꯪꯂꯛꯏ ꯀꯥ ꯑꯗꯨ ꯌꯥꯝꯅ ꯃꯝꯕ ꯀꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯀꯥꯗꯨ ꯃꯇꯣꯝꯇ ꯉꯥꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯄꯤꯁꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯀꯩꯅꯣ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨ ꯁꯔꯥꯡ ꯃꯥꯜꯂꯤꯅꯤ ꯃꯥꯅꯤꯗ ꯃꯤꯒꯤ ꯁꯔꯨ ꯁꯔꯥꯡꯅꯤ ꯁꯤꯗꯤ ꯐꯅꯁꯨ ꯌꯥꯝꯃꯤꯅꯤ ꯑꯁꯨꯝꯅ ꯄꯤꯁꯛꯅ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯦꯇꯤꯔꯥꯅꯤꯒ ꯁꯅꯧꯒꯗꯨ ꯃꯔꯩ ꯀꯟꯅ ꯍꯦꯛꯇ ꯌꯦꯠꯅꯔꯤ ꯁꯅꯧ ꯅꯪꯅ ꯐꯠꯇꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯤꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯁꯤꯗꯁꯨ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯕꯗꯤ ꯑꯩꯁꯦ ꯑꯗꯨ ꯍꯥꯏꯔꯒ ꯈꯦꯇꯤꯔꯥꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁ ꯑꯝꯇ ꯁꯥꯎꯒꯠꯈꯤꯅꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯒ ꯍꯛꯅ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯕꯒꯤꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯅꯪꯒꯤꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯗꯨꯗꯤ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡꯅꯣ ꯅꯪꯅ ꯄꯥꯡꯂꯤꯕꯁꯦ ꯑꯝꯇ ꯍꯥꯏꯌꯨꯅꯤ ꯀꯔꯤ ꯃꯇꯦꯡꯅꯣꯕ ꯅꯪꯅ ꯑꯩꯒꯤ ꯄꯥꯡꯂꯤꯕ ꯃꯇꯦꯡꯁꯦ ꯈꯦꯇꯤꯔꯥꯅꯤ ꯌꯥꯝꯅ ꯍꯥꯏꯅꯔꯣꯏꯁꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯅꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯕꯅꯤ ꯂꯣꯏꯔꯕ ꯑꯩꯁꯦ ꯎꯕꯗ ꯃꯤꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯁꯥ ꯏꯇꯣꯝꯇꯅ ꯑꯐꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯖꯕ ꯉꯝꯗ꯭ꯔꯦ ꯈꯦꯇꯤꯔꯥꯅꯤ ꯅꯪꯁꯦ ꯅꯃꯥ ꯅꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯅꯪꯕꯨ ꯊꯝꯈꯤꯕꯅꯤ ꯃꯁꯤ ꯅꯪ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕ꯭ꯔꯣ ꯀꯥꯎꯗꯦ ꯑꯗꯨꯅꯕꯨ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯉꯁꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕ ꯄꯥꯝꯃꯤ ꯉꯁꯥꯏꯗꯒꯤ ꯈꯦꯇꯤꯔꯥꯅꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯁꯅꯧꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯄꯤꯁꯛꯁꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯛꯇꯦ ꯁꯅꯧ ꯉꯛꯅ ꯄꯤꯁꯛꯁꯦ ꯀꯩꯗꯧꯔꯒꯦ ꯄꯤꯁꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯁꯨ ꯅꯨꯄꯤꯅꯤꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯏ ꯑꯗꯨꯅ ꯄꯤꯁꯛꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯈꯦꯇꯤꯔꯥꯅꯤꯒꯤ ꯋꯥ ꯑꯗꯨꯗ ꯁꯅꯧꯗꯨ ꯅꯣꯛꯂꯒ ꯏꯁ ꯍꯅꯨꯊꯪꯗꯨꯗ ꯀꯔꯤꯅꯣꯅꯦ ꯉꯥꯡꯉꯤꯗꯨꯕꯣ ꯄꯤꯁꯛꯅ ꯅꯪꯉꯣꯟꯗ ꯏꯅꯦ ꯍꯥꯏꯅ ꯀꯧꯔꯤꯕꯗꯨꯗꯤ ꯃꯇꯥꯡ ꯆꯥꯗꯅ ꯏꯔꯥꯡ ꯇꯧꯅꯨꯗ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯁꯅꯧ ꯑꯩꯗꯤ ꯃꯤꯅ ꯂꯣꯏꯅ ꯎꯕ ꯐꯪꯏ ꯅꯪꯗꯤ ꯀꯅꯥꯅꯁꯨ ꯎꯕ ꯐꯪꯗꯦ ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯑꯩꯗꯤ ꯃꯗꯨ ꯌꯥꯗꯦ ꯑꯩꯁꯨ ꯅꯪꯗꯧꯅ ꯑꯩꯅ ꯎꯍꯟꯅꯤꯡꯕ ꯃꯤꯗ ꯈꯛꯇ ꯎꯍꯟꯕ ꯄꯥꯝꯃꯤ ꯁꯅꯧꯗꯨ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯅꯣꯛꯂꯝꯃꯤ ꯏꯁ ꯑꯩꯗꯧꯅ ꯅꯪꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯄꯥꯝꯃꯛꯏꯔꯕ ꯑꯗꯨꯒ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯊꯣꯛꯀꯦ ꯍꯥꯏꯔꯤꯔꯕ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯁꯛꯁꯦ ꯃꯤꯉꯣꯟꯗ ꯎꯠꯄ ꯄꯥꯝꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯩꯒꯤꯁꯦ ꯑꯁ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯅꯪꯗꯣ ꯑꯣꯟꯕ ꯍꯧꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯈꯔ ꯈꯥꯡꯈꯣ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯂꯛꯂꯤꯕꯖꯥꯠꯅꯤ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯧꯔꯛꯄꯗ ꯑꯣꯟꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ ꯅꯪꯅ ꯃꯤꯉꯣꯟꯗ ꯅꯪꯒꯤ ꯅꯁꯛ ꯎꯍꯟꯗꯕ ꯄꯥꯝꯂꯤꯕꯣꯏꯔꯦ ꯏꯕꯦꯝꯃ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯣꯗꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯕ ꯃꯤ ꯃꯈꯜ ꯃꯤꯅ ꯀꯤꯅꯔꯤꯕ ꯇꯝꯊꯤꯔꯕ ꯕꯨꯠ ꯑꯃꯅꯤ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯩꯁꯨ ꯈꯪꯏ ꯑꯩꯅ ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯑꯩ ꯕꯨꯠ ꯑꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃꯤꯟꯅꯈꯤꯕꯗꯤ ꯅꯠꯇꯦ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕ ꯃꯔꯝꯅ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕꯅꯤ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯅꯪꯒꯨꯝꯅ ꯑꯩꯁꯨ ꯑꯩꯒꯤ ꯁꯛꯁꯦ ꯃꯤꯅ ꯎꯕꯤꯗꯕꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕ ꯃꯌꯥꯝꯅ ꯈꯪꯕꯤꯗꯕꯗꯣ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯄꯗꯣ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯎꯕꯤ ꯈꯪꯕꯤꯗꯕꯗꯣ ꯄꯥꯝꯃꯤ ꯑꯗꯨ ꯌꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯇꯧꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯅꯥꯅ ꯄꯥꯡꯊꯣꯛꯄꯤꯒꯅꯤ ꯅꯪꯅ ꯃꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯕ ꯑꯃꯗꯤ ꯅꯪꯒꯤ ꯁꯛꯇꯣ ꯃꯌꯥꯝꯅ ꯎꯕ ꯉꯝꯕꯅꯅꯤ ꯑꯩꯅ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯦ ꯇꯧꯒꯦ ꯈꯟꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕ ꯌꯥꯔꯦ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯌꯥꯕꯨ ꯃꯥꯡꯍꯜꯂꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯀꯌꯥ ꯑꯃꯅ ꯖꯨꯒꯣꯠ ꯆꯥꯗꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯦ ꯍꯧꯅꯗꯦ
ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅ ꯀꯃꯥꯏꯅ ꯑꯩꯅ ꯅꯪꯕꯨ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯈꯦꯇꯤꯔꯥꯅꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯁꯥꯅꯧꯒ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯕ ꯌꯥꯝꯅꯁꯨ ꯄꯥꯝꯂꯝꯃꯤ꯫ ꯄꯤꯁꯛ ꯃꯥꯗꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯃꯥꯅ ꯁꯥꯅꯧꯗ ꯈꯠꯅꯕ ꯄꯪꯍꯧꯗ ꯍꯧꯕꯅꯤ꯫ ꯁꯥꯅꯧ, ꯅꯪ ꯉꯥꯏꯈꯣ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ, ꯅꯪ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯑꯦ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯟꯈꯩ ꯑꯁꯨꯛ ꯌꯥꯝꯕ ꯅꯨꯄꯥ ꯃꯌꯥꯝ ꯅꯪꯒꯤ ꯑꯣꯏꯕꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯁꯛꯁꯤꯃꯗꯤꯅꯦ ꯑꯩꯒꯤ ꯑꯣꯏꯔꯒꯦ, ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯁꯥꯅꯧꯁꯨ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯨꯝꯂꯛꯏ꯫ ꯃꯊꯪꯗ ꯊꯦꯡꯅꯕ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯣ꯫ ꯄꯤꯁꯛꯁꯤꯃꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦ, ꯑꯗꯨꯅ ꯑꯁꯤꯃꯗꯤ ꯑꯩ ꯑꯗꯨꯝ ꯑꯣꯏꯈꯤꯒꯦ꯫ ꯁꯥꯅꯧꯒꯤ ꯋꯥꯗꯨꯗ ꯈꯦꯇꯤꯔꯥꯅꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯁꯥꯅꯧꯗ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯇꯝ ꯀꯌꯥꯗꯤ ꯁꯥꯡꯂꯦ꯫ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗꯤꯅꯦ ꯑꯩ ꯈꯔ ꯄꯦꯟꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯃꯤ, ꯄꯤꯁꯛꯄꯨ ꯑꯩꯒꯤ ꯑꯣꯏꯔꯒꯦ, ꯑꯗꯨꯒ ꯅꯪꯅ ꯉꯝꯃꯤ, ꯅꯪꯒꯤ ꯑꯣꯏꯔꯣ꯫ ꯅꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯇꯨꯅ ꯂꯣꯏꯔꯅꯤ꯫ ꯁꯥꯅꯧ ꯑꯩꯒꯤ ꯃꯆꯤꯡ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅꯦ ꯀꯥꯟꯅꯗꯕꯗ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯨꯄꯥꯅ ꯅꯨꯄꯥ ꯄꯥꯝꯂꯤꯕ, ꯅꯁꯛꯇꯨꯅ ꯀꯩꯀꯩ ꯃꯥꯜꯂꯗꯅ, ꯑꯗꯨꯒ ꯅꯨꯄꯥ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯁꯥꯅꯧꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯁꯥꯅꯧꯒꯤ ꯃꯑꯣꯡꯗꯨꯗ ꯈꯦꯇꯤꯔꯥꯅꯤꯗꯨ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯥꯎꯕꯅ ꯍꯦꯜꯂꯕ ꯈꯦꯇꯤꯔꯥꯅꯤꯗꯨ ꯁꯥꯅꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯅꯧꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯍꯦꯛꯇ ꯐꯣꯏꯈ꯭ꯔꯦ꯫ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯌꯣ, ꯊꯥꯗꯣꯛꯑꯣ, ꯊꯥꯗꯣꯛꯑꯣꯕꯁꯦ, ꯑꯩ ꯁꯤꯔꯦ, ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ꯫ ꯉꯁꯥꯏꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯄꯤꯁꯛꯇꯨ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯨ? ꯑꯩꯕꯨ ꯃꯨꯟꯅꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯣꯊꯣꯛꯄꯅꯤꯗ꯫ ꯁꯛ ꯊꯤꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯃꯥꯟꯕ ꯁꯛ ꯑꯅꯤꯁꯤꯅ ꯑꯩꯕꯨ ꯃꯨꯟꯅꯔꯤꯕ? ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯉꯩꯁꯤꯗ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯑꯩ ꯂꯣꯟꯅ ꯆꯠꯈꯤꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯈꯟꯖꯗꯨꯅ ꯄꯤꯁꯛꯇꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯈꯠꯅꯕ ꯍꯟꯗ꯭ꯔꯤ꯫ ꯃꯁꯝ ꯑꯁꯥꯡ ꯑꯁꯥꯡꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯐꯣꯏꯗꯠꯅꯔꯝꯃꯤ꯫ ꯈꯦꯇꯤꯔꯥꯅꯤ, ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ꯫ ꯅꯨꯄꯥꯅ ꯅꯨꯄꯥ ꯄꯥꯝꯂꯤꯕ ꯅꯪꯒꯤ ꯅꯁꯛꯇꯣ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ꯫ ꯏꯁ, ꯅꯪ ꯅꯁꯛꯇꯨꯗꯤ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯍꯥꯏꯁꯦ? ꯌꯥꯔꯦ, ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯔꯒꯨꯝꯁꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯒꯅꯨ꯫ ꯃꯊꯪꯒꯤ ꯅꯨꯄꯥꯗꯨꯃꯗꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯄꯤꯁꯛꯁꯤꯗꯤ… ꯑꯗꯨ ꯍꯥꯏꯔꯒ ꯁꯥꯅꯧꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯍꯟꯗꯛꯇꯤ ꯈꯦꯇꯤꯔꯥꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯁꯥꯅꯧꯗꯨ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯒꯝ ꯒꯝ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯦꯇꯤꯔꯥꯅꯤꯗꯤ ꯁꯨꯝ ꯂꯩꯍꯧꯏ꯫ ꯄꯤꯁꯛ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯁꯥꯅꯧ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯕꯗ ꯄꯤꯁꯛꯇꯤ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ꯫ ꯁꯥꯅꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯦꯇꯤꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯁꯛꯇꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯗꯣꯝꯗ ꯆꯠꯍꯟꯈ꯭ꯔꯦ? ꯈꯦꯇꯤꯔꯥꯅꯤ ꯁꯥꯎꯅ꯫ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯨꯝ ꯂꯩꯃꯤꯟꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯗꯤ ꯀꯩꯝꯇꯁꯨ ꯈꯪꯗꯦ꯫ ꯅꯪꯅ ꯈꯪꯗꯦ ꯍꯥꯏꯅ ꯂꯣꯠꯄ ꯌꯥꯔꯣꯏ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯊꯝꯈꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯏ꯫ ꯁꯥꯅꯧ, ꯌꯥꯝ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯥꯅ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯅꯤ꯫ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯌꯥꯔꯦ, ꯈꯪꯉꯤ꯫ ꯌꯥꯝ ꯊꯨꯅ ꯄꯤꯁꯛꯄꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯁꯥꯅꯧ, ꯅꯪꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯤꯁꯛꯇꯨ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯅ ꯑꯃꯝꯕ ꯑꯗꯨꯗ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯠꯂꯤ꯫ ꯃꯇꯣꯝꯇꯁꯨ ꯑꯃꯨꯛ ꯈꯜꯂꯤ꯫ ꯃꯈꯣꯏ ꯃꯁꯥꯅ ꯍꯥꯏꯖꯕꯗ ꯃꯈꯣꯏꯁꯦ ꯚꯨꯠꯅꯦꯁꯨ ꯍꯥꯏ꯫ ꯑꯗꯣ ꯚꯨꯠꯅ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯚꯨꯠꯁꯤꯗꯤ ꯅꯨꯄꯥꯗ ꯌꯥꯝꯅ ꯆꯣꯞꯄꯖꯥꯠꯅꯤꯅ꯫ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯁꯨꯡꯈꯪꯕꯨ ꯈꯪꯗꯦ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯆꯣꯞꯄꯖꯥꯠꯅꯤ꯫ ꯁꯛ ꯊꯤꯈ꯭ꯔꯕ ꯑꯩ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯟꯅꯔꯤ꯫ ꯃꯁꯛ ꯐꯖꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯎꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯄꯤꯁꯛꯇꯨ ꯂꯥꯛꯂꯤ꯫ ꯌꯥꯔꯦ, ꯇꯣꯛꯑꯁꯤ ꯁꯥꯅꯧ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯗ ꯑꯃꯨꯛ ꯃꯔꯩ ꯌꯦꯠꯅꯔꯤꯁꯦ ꯑꯁꯣꯝꯗ ꯄꯤꯁꯛꯇꯣ ꯀꯃꯥꯏꯅ ꯂꯩꯔꯤꯖꯥꯠꯅꯣ? ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯅꯧꯗꯨ ꯄꯥꯈꯠꯂꯦ꯫ ꯉꯁꯥꯏ ꯄꯤꯁꯛꯅ ꯂꯩꯍꯧꯔꯤꯕ ꯑꯗꯣꯝꯗ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯄꯤꯁꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ꯫
ꯈꯦꯇꯤꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯁꯛꯇꯨ ꯂꯩꯍꯧꯗꯤ ꯅꯪꯅ ꯆꯠꯍꯟꯈ꯭ꯔꯕꯣ? ꯍꯥꯏ ꯁꯥꯅꯧ, ꯅꯪ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯅ ꯁꯥꯎꯔꯛꯄꯗꯅꯦ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯗꯤ ꯄꯤꯁꯛꯇꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ? ꯃꯥ ꯂꯩꯍꯧꯗꯤꯌꯦ꯫ ꯃꯨꯟꯅꯗꯤ ꯌꯦꯡꯉꯕꯣ? ꯀꯨꯆꯨꯅꯒ ꯈꯔ ꯃꯝꯕꯗꯨꯗ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯩꯕꯗꯨꯗ ꯎꯗꯕꯒ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯎꯗꯕ ꯅꯠꯇꯦ, ꯑꯩꯅ ꯀꯨꯊꯤ ꯊꯤꯔꯕꯅꯤ, ꯃꯥ ꯂꯩꯇꯦ꯫ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣ꯫ ꯆꯠꯈ꯭ꯔꯁꯅꯨꯗ, ꯑꯗꯨꯛ ꯌꯥꯝꯅ ꯆꯠꯅꯤꯡꯂꯕꯗꯨꯕꯨ꯫ ꯍꯣꯏꯅꯦ, ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯍꯥꯛꯇꯤ ꯃꯤ ꯃꯔꯛꯇ ꯀꯩꯁꯨ ꯖꯨꯒꯣꯠ ꯆꯥꯅ ꯍꯤꯡꯉꯔꯣꯏ꯫ ꯑꯩꯅ ꯃꯍꯥꯛꯇꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯈꯪꯂꯗꯨꯅ꯫ ꯁꯥꯅꯧ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯃꯨꯛꯀ ꯍꯟꯅ ꯅꯪꯅ ꯃꯥꯕꯨ ꯂꯧꯔꯨꯔꯣ, ꯑꯩꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯅꯧꯗꯣ ꯐꯠ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯕꯤꯃꯣꯜꯗꯨ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯔꯙꯥ, ꯔꯙꯥ, ꯃꯥꯗꯤ ꯐꯖꯅ ꯇꯨꯝꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ, ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯥ ꯁꯅꯥꯔꯩꯗꯨ ꯁꯨꯠ ꯁꯨꯠ ꯀꯞꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥꯒꯤ ꯕꯤꯃꯣꯜ, ꯀꯩꯗꯧꯔꯦ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯅꯪꯁꯨ? ꯌꯥꯗ꯭ꯔꯦ ꯏꯃꯥ, ꯄꯥꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯈꯟꯕꯗ ꯑꯩꯒꯤ ꯀꯣꯛꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥ꯫ ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯇꯨꯝꯗ꯭ꯔꯕꯗꯤ ꯅꯁꯥ ꯁꯣꯛꯀꯅꯤ꯫ ꯅꯪ ꯄꯥꯕꯒꯤ ꯂꯥꯏꯕꯛ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯅꯅꯤ꯫ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯔꯅꯨ꯫ ꯑꯁ, ꯅꯍꯥꯟꯈꯩ ꯑꯩꯈꯣই ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯉꯁꯤꯗꯤ ꯄꯥꯕ ꯂꯩꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ꯫ ꯏꯃꯥꯁꯨꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯑꯔꯦꯝꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯋꯥꯏ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯏꯃꯥ꯫ ꯍꯥꯏ ꯃꯃꯥ, ꯇꯥꯕ꯭ꯔꯣ? ꯊꯣꯡ ꯍꯥꯡꯉꯨ, ꯑꯩ ꯂꯥꯛꯏ꯫ ꯄꯤꯁꯛꯅ ꯃꯄꯥꯟꯗꯒꯤ ꯀꯧꯕꯗꯨ ꯃꯈꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯔꯩ, ꯑꯩ ꯂꯥꯛꯏꯅꯦꯍꯦ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ꯫ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯕꯤꯃꯣꯜ ꯉꯛꯅ, ꯏꯃꯥ, ꯄꯥꯕꯅ ꯃꯄꯥꯟꯗ ꯀꯧꯕ ꯃꯥꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨ ꯁꯅꯥꯔꯩꯁꯨ ꯇꯥꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯄꯥꯟꯗ ꯐꯠ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ? ꯁꯅꯥꯔꯩ, ꯀꯞꯀꯅꯨꯁꯦ, ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯗꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯄꯨꯔꯒ ꯆꯠꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯜꯂꯛꯑꯕꯁꯤꯗꯤ꯫ ꯃꯃꯧ ꯔꯙꯥꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯃꯀꯨ ꯏꯕꯨꯡꯉꯣꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯇꯥꯕꯗ꯫ ꯕꯥꯕꯥ, ꯀꯝꯗꯧꯅꯅꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯣ? ꯅꯆꯥꯗꯤ ꯀꯣꯛ ꯃꯩ ꯑꯃ ꯏꯉꯥꯎ ꯉꯥꯎ꯫ ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯑꯣꯏꯅꯅꯦ ꯏꯄꯥ ꯐꯖꯅ ꯂꯤꯔꯒꯦ, ꯅꯈꯣꯏ ꯇꯨꯝꯖꯔꯨꯔꯣ, ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯑꯁꯨꯝꯅ ꯃꯆꯥ ꯃꯃꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯃꯣꯜꯒ ꯔꯥꯙꯥꯒꯁꯨ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯄꯥ, ꯆꯥꯛ ꯂꯥꯝꯕ꯭ꯔꯣ ꯅꯪꯕꯣ? ꯃꯃꯥ, ꯇꯨꯝꯅꯕ ꯇꯧ, ꯑꯩꯗꯤ ꯄꯨꯛꯁꯦ ꯏꯊꯟ ꯊꯜꯂꯒ ꯑꯗꯨꯝ ꯂꯩ, ꯀꯩꯁꯨꯝꯇ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯑꯗꯣ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯄꯤꯖꯔꯛꯀꯦ? ꯄꯨꯛ ꯊꯜꯂꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤꯝꯇ ꯆꯥꯔꯛꯇꯦ, ꯃꯈꯣꯏꯅꯕꯨ ꯀꯔꯤ ꯄꯤꯖꯔꯛꯀꯗꯧꯔꯤꯕꯅꯣ? ꯇꯨꯝꯃꯨꯅꯦ ꯁꯅꯥꯔꯩ ꯅꯪꯕꯣ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯁꯅꯥꯔꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯨꯝ ꯈꯜꯂꯤ꯫ ꯄꯤꯁꯛꯇ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯜꯂꯨꯕꯗ ꯄꯤꯁꯛꯅ ꯌꯦꯡꯂꯛꯄꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯁꯥꯎꯅ, ꯁꯅꯥꯔꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯣ? ꯑꯩꯁꯦ ꯅꯄꯨꯔꯣꯏꯕ ꯄꯤꯁꯛꯅꯤꯅꯦ, ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯥꯜꯂꯨꯔꯕꯣ ꯑꯩꯁꯤꯕꯣ? ꯃꯥꯟꯗꯦꯗ, ꯁꯨꯝ ꯌꯦꯡꯕꯅꯤ, ꯌꯥꯗ꯭ꯔꯕꯣ? ꯌꯥꯏꯗ ꯌꯥꯏꯗ, ꯑꯩꯅ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯕꯗ ꯁꯥꯅꯧꯗꯣ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯁꯥꯅꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯁꯥꯅꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯦꯇꯤꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯗꯤ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ, ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤꯒ ꯌꯥꯝꯅ ꯁꯥꯟꯅꯍꯧꯏ꯫ ꯍꯌꯦꯡꯗꯩꯗꯤ ꯃꯥ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯅꯨꯃꯤꯗꯥꯡꯅꯤꯅ ꯀꯩꯁꯨ ꯇꯧꯈꯤꯔꯣꯏ, ꯅꯨꯃꯤꯠ ꯃꯁꯛ ꯍꯦꯛ ꯎꯕꯒ ꯃꯥ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯍꯔꯥꯎꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯡꯒꯪꯁꯦ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯅꯤꯜꯍꯟꯒꯦ ꯍꯌꯦꯡꯗꯒꯤ꯫ ꯁꯥꯅꯧꯒꯤ ꯃꯑꯣꯡꯗꯨꯗ ꯈꯦꯇꯤꯔꯥꯅꯤ ꯑꯀꯤꯕ ꯑꯃꯁꯨ ꯄꯣꯛꯂꯛꯏ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯠꯇꯕ ꯚꯨꯠ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯜ ꯑꯗꯨꯗꯤ ꯃꯥꯒꯤ ꯄꯣꯛꯅꯐꯝꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯦꯇꯤꯔꯥꯅꯤꯒꯤꯗꯤ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯕꯨꯗꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯇꯥꯍꯟꯅꯤꯡꯂꯝꯗꯦ꯫ ꯁꯥꯅꯧ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯒ ꯄꯥꯡꯊꯣꯛꯇꯨꯅꯗ ꯂꯥꯛꯂꯤꯕꯅꯤ꯫
ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯈꯦꯇꯤꯔꯥꯅꯤ, ꯅꯪꯅ ꯉꯥꯡꯕ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯄꯤꯁꯛꯇꯨ ꯅꯪꯅ ꯊꯥꯗꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯇꯧꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯀꯦ ꯈꯜꯂꯛꯀꯅꯨ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯅꯪꯅ ꯁꯨꯝ ꯌꯦꯜꯂꯛꯂꯕꯗꯤ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯈꯦꯇꯤꯔꯥꯅꯤ ꯁꯥꯅꯧꯗ ꯌꯦꯡꯂꯒ, ꯐꯔꯦꯅꯦ ꯁꯥꯅꯧ, ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯄꯤꯁꯛꯄꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ, ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯕ꯫ ꯄꯤꯁꯛꯀꯤ ꯃꯁꯛꯇꯨ ꯎꯔꯨꯕꯗꯒꯤ ꯃꯥ ꯈꯛꯇꯃꯛꯅꯤ ꯑꯩꯅ ꯉꯥꯎꯖꯕ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯤꯁꯛꯄꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛꯂꯒꯦ꯫ ꯃꯈꯥ ꯇꯥꯕꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯌꯨ꯫ ꯁꯥꯅꯧꯗꯨ ꯈꯨꯝꯗꯦ, ꯌꯥꯝ ꯁꯥꯎꯅ ꯈꯦꯇꯤꯔꯥꯅꯤꯗ ꯌꯦꯡꯂꯒ꯫ ꯅꯪ ꯅꯇꯣꯝꯇ ꯆꯠꯈꯤꯕꯗ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ꯫ ꯈꯦꯇꯤꯔꯥꯅꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯔꯒ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯁꯥꯅꯧ, ꯅꯪ ꯂꯥꯛꯅꯤꯡꯉꯒ ꯂꯥꯛꯎ, ꯂꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯗꯨ ꯅꯠꯇꯦ꯫ ꯄꯤꯁꯛꯄꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯈꯦꯇꯤꯔꯥꯅꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯤꯡꯕ ꯑꯃꯨꯛ ꯁꯥꯔꯅꯨ꯫ ꯁꯥꯅꯧꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯇꯜꯂꯛꯂꯦ ꯈꯦꯇꯤꯔꯥꯅꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏ ꯄꯤꯁꯛ, ꯄꯤꯁꯛ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯈꯦꯇꯤꯔꯥꯅꯤꯅ ꯀꯧꯔꯤꯕꯗꯨ ꯄꯤꯁꯛꯅꯗꯤ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥ ꯇꯥꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯄꯤꯁꯛꯇꯤ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯥꯅ ꯉꯁꯥꯏ ꯎꯔꯛꯄ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝ ꯑꯗꯨ ꯃꯃꯤꯠꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯁꯛ, ꯄꯤꯁꯛ, ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯅꯦ? ꯅꯥꯀꯟꯗꯒꯤ ꯁꯥꯅꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯟꯅ ꯀꯟꯅ ꯀꯧꯎ, ꯄꯤꯁꯛ ꯇꯨꯝꯗꯦ꯫ ꯃꯍꯥꯛꯅ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯌꯥꯎꯅ ꯍꯥꯡꯖꯕꯅꯤ꯫ ꯀꯧ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧ꯫ ꯍꯥꯡꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯥ꯫ ꯑꯁꯨꯝꯅ ꯈꯦꯇꯤꯔꯥꯅꯤꯅ ꯄꯤꯁꯛꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ꯫ ꯀꯧꯕ ꯍꯦꯟꯃꯟꯕꯗꯒꯤ ꯁꯅꯥꯔꯩꯕꯨ ꯄꯤꯁꯛꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯃꯈꯣꯏ ꯃꯄꯥ, ꯀꯩꯗꯧꯔꯒꯦ? ꯃꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯤꯕꯣ? ꯃꯄꯥꯟꯗ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯔꯤꯅꯤ ꯅꯪꯕꯨ꯫ ꯑꯁ, ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯅꯥꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯣꯔꯤꯒꯦ? ꯃꯈꯣꯏ ꯃꯄꯥ, ꯅꯪꯅ ꯄꯥꯈꯟꯗ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯤ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯑꯃꯨꯛ ꯉꯥꯜꯂꯛꯑꯅꯤ꯫ ꯅꯪ ꯇꯨꯝꯕ ꯐꯪꯍꯧꯔꯔꯣꯏ꯫ ꯑꯗꯨ ꯍꯥꯏꯔꯒ ꯁꯅꯥꯔꯩꯗꯨ ꯇꯨꯝꯈꯤꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯁꯅꯥꯔꯩ ꯑꯣꯏꯅ ꯀꯧꯔꯛꯏ꯫ ꯁꯅꯥꯔꯩ, ꯏꯕꯦꯝꯃ ꯁꯅꯥꯔꯩ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯅꯦ, ꯅꯈꯣꯏꯕꯨ ꯇꯥꯗꯕꯔꯣ? ꯍꯣ, ꯀꯅꯥꯅꯣ? ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯦꯡꯉꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯊꯣꯡ ꯍꯥꯡꯕ ꯉꯝꯖꯔꯔꯣꯏ꯫ ꯁꯅꯥꯔꯩꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯁꯥꯅꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯈꯦꯇꯤꯔꯥꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯍꯥꯠꯇꯣꯛꯑꯝꯃꯁꯤ꯫ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯉꯁꯤꯗꯤ꯫ ꯑꯁ ꯁꯥꯅꯧ, ꯑꯝꯇ ꯇꯞꯊꯈꯣꯗ꯫ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯄꯨꯟꯁꯤ ꯑꯁꯤꯁꯨ ꯃꯥꯡꯂꯕꯒꯨꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯒꯗꯧꯔꯤꯕ ꯑꯁꯤꯁꯦ, ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯍꯥꯠꯂꯝꯕꯗꯤ ꯃꯆꯥ ꯃꯃꯧꯗꯤ ꯀꯃꯥꯏꯅ ꯍꯤꯡꯍꯧꯒꯅꯤ? ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯑꯗꯨꯃꯛ ꯍꯤꯡꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯁꯥꯅꯧꯅ ꯊꯣꯡ ꯑꯗꯨ ꯐꯠ ꯀꯥꯎꯈꯥꯏꯔꯝꯃꯤ꯫ ꯇꯧꯒꯦꯗ ꯉꯝꯕꯖꯥꯠꯅꯤ꯫ ꯑꯗꯨ ꯀꯟꯈ꯭ꯔꯕ ꯊꯣꯡꯗꯨ ꯑꯃꯨꯛꯀꯤ ꯈꯨꯀꯥꯎꯗ ꯑꯗꯨꯃꯛ ꯐꯛꯀꯥꯏꯈꯤ꯫ ꯐꯛꯀꯥꯏꯔꯕ ꯃꯇꯨꯡꯗ ꯈꯦꯇꯤꯔꯥꯅꯤꯗ ꯌꯦꯡꯂꯒ, ꯃꯈꯣꯏꯅꯗꯤ ꯅꯪꯅ ꯀꯥꯎꯈꯥꯏꯔꯤꯅꯤ ꯈꯟꯒꯅꯤ꯫ ꯆꯪꯉꯨ ꯃꯅꯨꯡꯗ, ꯄꯤꯁꯛꯄꯨ ꯄꯨꯔꯒ ꯂꯥꯛꯎ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯈꯦꯇꯤꯔꯥꯅꯤꯁꯨ ꯑꯗꯨꯃꯛ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯈꯦꯇꯤꯔꯥꯅꯤ ꯎꯕꯗ ꯁꯅꯥꯔꯩ ꯁꯥꯎꯅ, ꯏꯅꯦ, ꯀꯔꯤꯅꯣ ꯏꯅꯦꯅ ꯈꯜꯂꯤꯕꯁꯤꯕꯣ? ꯊꯣꯡ ꯀꯥꯎꯈꯥꯏꯔꯒ ꯍꯦꯛꯇ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯠꯂꯣ, ꯑꯩ ꯅꯪꯕꯨꯒꯤ ꯆꯠꯂꯣꯕ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯛꯂꯥꯡꯗ ꯅꯞꯂꯒ ꯂꯩꯔꯤꯕꯁꯦ? ꯆꯠꯂꯣꯕ ꯑꯝꯇ꯫ ꯅꯪ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯀꯅꯨ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯛꯂꯥꯡꯂꯣꯝꯗ ꯌꯦꯡꯂꯒ ꯃꯇꯣꯝꯗ ꯄꯉꯥꯡꯗ ꯉꯥꯡꯖꯕꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯉꯛꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯃꯈꯣꯏ ꯃꯄꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯌꯦꯡꯂꯤꯕꯗꯣ? ꯑꯗꯣꯝꯗ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ꯫ ꯀꯅꯥꯗꯅꯣ ꯅꯪꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯅꯨꯄꯤ, ꯏꯅꯦ ꯈꯦꯇꯤꯔꯥꯅꯤꯅ ꯈꯔꯕꯨ ꯐꯔꯤ꯫ ꯑꯩꯅ ꯌꯥꯝꯅ ꯀꯤꯔꯤꯕꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯤ꯫ ꯑꯁꯤꯕꯨ ꯅꯪꯕꯨ ꯎꯗꯕ꯭ꯔꯣ? ꯎꯗꯤ, ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ? ꯂꯩꯇꯤ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅꯗꯤ ꯎꯕ ꯐꯪꯉꯨꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯉꯣꯟꯗꯒꯤꯕꯨ ꯂꯣꯟꯅ ꯆꯦꯟꯅꯤꯅ ꯆꯦꯜꯂꯤꯕ ꯅꯪꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯤꯅꯤ꯫ ꯅꯪꯅ ꯐꯅ ꯂꯣꯠꯇꯨꯅꯁꯨ ꯀꯌꯥꯕꯨ ꯀꯨꯏꯅ ꯂꯣꯠꯄ ꯉꯝꯒꯅꯤ? ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯝ ꯊꯤꯔꯛꯀꯅꯤ꯫ ꯉꯁꯥꯏ ꯑꯥꯗ ꯂꯩꯍꯧꯕ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝꯗꯣ ꯎꯔꯛꯄ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒꯤ
Saru sarang maraktuda nangisu yauhansiro. Sanauna nganglakpa khuding taraga pisakto akiba sum helai. Yauhangano. Aigidi yauhangano. Aidi karisu khangjaba mi nate. Ipang pangna ichamchamna hingjaba mi. Aidi aingonda adumaina tawgano. Makhoi mapa. Nangna chorol pangonda lolibado karigino. Nangbu ngaurabra haibanida. Sanare, ai ngaudi. Nangbu phaklangna naplaga masam mana ipa phabi nupi ama leiribase udabrani nangba. Khetirani na marak fatha chelai. Pisak chanaba tawsi. Karigino nangna natomta huralaga chatlamlibase. Nakhoina aingonda tawribase henmale. Ine, aina nakhoida kari lankibagino aingonda asumna tawribase. Pisak madu ngangbagi matam heli. Haujik nangna aikhoidagi ngamdana namdana yumsida lehoba yai. Adubu nangi punsidudi kaisu jugo chana hingaroi. Ibungo, numitki mangal phangdriba phawbudi nang gyan takiba yai. Adubu haying nong hek anbadagidi nangi punsido angawba mi amagumna leikradabani. Ine, karino inena aigi nupasida tawbiriba mayamsibo. Masibu henmandro. Aigi nupana nakhoida kari lalambagino. Sanarena ngangiba singdu sanauna yamna taninglamde. Aduna Sanaregi maningda kanna hekta kauraklami. Sanaredu uppaga tarami. Ayuma, sire. Kanano, hauzik aingonda kauraklibado. Nangna hayo. Nangna raba. Aina kari asoiba tawbagi nangna aingonda khungpakna kauraklibano. Hayo makhoi mapa. Magina kanda lepliba mapuroiba pisakna kauraklibani haina khankre. Pisakto sanauda sauna yenglaga. Karigino. Nangna aigi nupida khungpakna kauribadi. Ha, karigino. Mapuroibana nakalamada onthokduna nganglibado tabada Sanare yam saurami. Masai yumthangnabagi ahaladuna Khetirani matomta lakpa oiramloi. Nupi amaga loinaduna laklamgani nupidu makhoina. Masak uroi haibadu Sanare di pungkaw he kawkre. Yare taningdi makhoi mapa. Kanasu laitaba asomda onsilaga ngangsinbiribado. Ai loina khangi. Chalo, nang ine Khetirani ga chatkro. Chatningbagi mayaina ai phawbana khongmukna kawba ngamlaba natro. Kaigino nangna yumda mo halaise. Aibu khungpakna kawgadaba watli haina amu halairo. Magi nupina ngangliba mayamdo taraga pisak mathamoy adu puba ngamdre. Sanare, nangi tungda leiriba akibagi saktamoiriba nupise nanguda boire. Masinanine, nangna aibu. Wado haiba loidringaida pisakki sekrakta tiki holai. Pisaktu khangba ngamdraduna hauna noglai. Matawadu ubada Sanare yamna ngakpa poklami. Sausu yamna sauninglami. Makhoi mapa. Kaino nangna tawriba mayamsibo. Nangise aibu usidribro ha. Ine Khetirani ga nakhoi anina aingonda tawribase karino. Chatlo nangsu yam thuna chatlo. Nadrabadine. Icha imo hongdoklaga lan tawhalani aina. Magi nupida wahai ama phawba haiba ngambagi tanja pibida pisakpo. Wantha nokhalami. Matawdu Khetirani di sum yengduna leirami. Magi nupana tawriba mawongduda Sanare mai hongna saukre. Chalo lao, nang yam thuna chalo lao. Nangido, tasengna ngauribra natraga ngausinaribra amadi tawri. Nang yam thuna chalo. Lao hairibasini. Asi hairaga magi nupado laktana mapanda inthoki. Khetirani amadi sanauso mapanda adumak thoraklami. Upai leitraba mapuroibado mamitagi mapi taba makhai magi nupida mugyengaklami. Sanaraidu masada chamamnaba kayana pikthale. Mathangsida macha mamabu hodok hobana phagani khanduna ma macha nupabu laktana kaurami. Mana fanayam kauduna so macha mamodi sukta taramde. Kona thangda Sanaraidu imungda macha nupaga mamau nupigabu yengba changaklami. Matang asida makhoi changduna pisakpu pukre. Karina, makhoi anina kada leiramdriba asina. Kamai tawribano? Aibu gyanama itha tadrina tawrise. Adu hairaga Khetirani ga magi nupaga do mapanda lehawi khanduna amuk thoklakpani adubu makhoidi amata leiramdre. Sanaraidu matomta yamna ngakcherami kari matawno tawribasi khanduna. Kaino, aingonda tawriba mayamsibo. Masibu oithokpa yabrane. Asuk yamna thenglaba kana sida. Ichagi imogana kadomda chatkraba. Makhoi anidubu kada tumkhibanida aibo. Adu hairaga makok hotuna amukaso machanupagi kada changlaklami. Handak changlakpadani machaga mamogado isisina tumlami. Madu ubada Sanare ngakna machanupabu kauraga hairaklami. Ibungo, nangbu tabrai mi. Kadawrage ma. Mi nungaina tumingasida
ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯅꯪꯕꯨ? ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯆꯪꯉꯛꯑꯝꯕꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯨꯝꯍꯧꯗꯕꯗꯥꯏꯅꯦ? ꯏꯃꯥ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯍꯥ? ꯉꯥꯎꯔꯕꯕ? ꯉꯁꯥꯏꯗꯒꯤ ꯇꯨꯝꯃꯤꯕ ꯑꯩꯈꯣꯏꯁꯦ ꯇꯨꯝꯍꯧꯗꯦ ꯍꯥꯏꯕ? ꯑꯝꯇ ꯊꯣꯛꯑꯁꯦ. ꯏꯃꯥ, ꯑꯝꯇ ꯊꯣꯛꯑꯣꯕ. ꯈꯣꯏꯗꯧꯒ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯏꯃꯥꯅ. ꯑꯁꯨꯝꯅ ꯃꯃꯥꯗ ꯉꯥꯡꯂꯝꯃꯤ ꯁꯅꯥꯔꯩꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯁꯥꯎꯅ ꯊꯣꯔꯛꯂꯝꯃꯤ. ꯃꯄꯥꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯋꯥ ꯍꯥꯏꯕꯒ ꯇꯜꯂꯤ. ꯑꯩꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯨꯅꯤ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ. ꯉꯥꯎꯔꯤꯕꯁꯦ ꯃꯃꯩꯗ ꯑꯩ ꯑꯣꯏꯔꯝꯗꯅ ꯇꯣꯛꯑꯅꯤ ꯇꯧꯔꯤꯁꯤ. ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯅ? ꯏꯆꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯤ. ꯍꯣꯏꯗ, ꯃꯣꯏꯅ ꯃꯣꯏꯒꯤ ꯊꯣꯛꯄ, ꯑꯩꯅ ꯑꯩꯒꯤ ꯊꯣꯛꯄ. ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯐꯝꯂꯝꯃꯤ. ꯁꯣꯝꯗꯅ ꯁꯥꯅꯧꯅ ꯄꯤꯁꯛꯄꯨ ꯀꯟꯅ ꯑꯣꯠꯂꯤ. ꯁꯤ ꯆꯥꯎ, ꯌꯥꯝ ꯊꯨꯅ ꯆꯥꯎ ꯍꯥꯏꯔꯤꯁꯤꯅꯤ. ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯛꯂꯝꯗꯅ ꯂꯣꯟꯅ ꯆꯠꯈ꯭ꯔꯤꯕꯗꯣ? ꯍꯥꯏꯌꯨꯅꯤ. ꯋꯥꯍꯪꯗꯣ ꯑꯩꯅ ꯅꯈꯣꯏꯗ ꯍꯪꯒꯗꯕ ꯋꯥꯍꯪ. ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕ ꯄꯥꯝꯂꯤꯕ? ꯌꯨꯝꯗ ꯆꯨꯝꯅ ꯁꯨꯝ ꯏꯆꯥ ꯏꯃꯧ ꯅꯨꯄꯤꯒ ꯂꯩꯒꯗꯕ ꯑꯩꯕꯨ ꯅꯈꯣꯏꯅ ꯁꯤꯗ ꯄꯨꯔꯛꯂꯤꯕ? ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯀꯔꯤꯅꯣ? ꯅꯪꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯣꯟꯅ ꯄꯤꯒꯦ. ꯁꯦ, ꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯈꯣ. ꯑꯗꯨ ꯍꯥꯏꯔꯒ ꯄꯤꯁꯛꯀꯤ ꯃꯌꯥ ꯑꯗꯨꯗ ꯀꯟꯅ ꯍꯦꯛꯇ ꯅꯝꯁꯤꯜꯂꯤ. ꯄꯤꯁꯛꯇꯨ ꯁꯥꯎꯅ, ꯁꯤꯕꯨ ꯀꯩꯅꯣ? ꯃꯤꯒꯤ ꯁꯔꯨ ꯁꯌꯥꯡꯂꯣ? ꯃꯁꯤ ꯆꯥꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯥꯀꯟꯗꯒꯤ ꯈꯦꯇꯤꯔꯥꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯄꯤꯁꯛ, ꯅꯪꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤ. ꯅꯪ ꯅꯁꯛ ꯐꯖꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ. ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯌꯦꯠꯄꯤꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯈꯦꯇꯤꯔꯥꯅꯤꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯁꯛꯇꯣ ꯏꯉꯛ ꯉꯛꯈ꯭ꯔꯦ. ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯗꯨꯅ ꯂꯩ. ꯏꯅꯦ, ꯀꯩꯅꯣ ꯏꯅꯦꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯩꯁꯦ ꯏꯆꯥ ꯏꯃꯧ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯃꯤꯠꯁꯤꯗ ꯏꯁꯨ ꯎꯔꯒꯗꯕꯅꯤ. ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯥꯅꯧꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, ꯅꯪꯒꯤ ꯅꯁꯨꯕ? ꯅꯪꯒꯤ ꯅꯁꯨꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯌꯨ. ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯒꯦ. ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯉꯛꯁꯝꯗꯣ ꯊꯥꯗꯠꯂꯒ ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯃꯥꯒꯤ ꯏꯗꯣ ꯄꯦꯅ ꯆꯨꯞꯀꯦ. ꯑꯁꯨꯝꯅ ꯁꯥꯅꯧꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯁꯥꯅꯧꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯄꯤꯁꯛ ꯉꯛꯅ ꯁꯥꯅꯧꯗ ꯌꯦꯡꯂꯒ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯗꯤ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯀꯤꯖꯕ ꯄꯣꯛꯏ. ꯑꯩ ꯌꯨꯝꯗ ꯆꯠꯀꯦ. ꯑꯩꯕꯨ ꯊꯥꯗꯣꯛꯎ. ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕꯁꯦ? ꯑꯩꯕꯨ ꯊꯥꯗꯣꯛꯎ. ꯑꯩ ꯆꯠꯀꯦ. ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯥꯗꯣꯛꯀꯗꯧꯔꯤꯕ? ꯅꯪꯗꯤ ꯑꯩꯈꯣই ꯑꯅꯤꯒꯤ ꯑꯣꯏꯔꯗꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯗꯤ? ꯑꯅꯝ ꯀꯟꯕ ꯅꯪꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯅꯅꯕ ꯊꯕꯛ ꯇꯧꯔꯝꯂꯕꯅꯤ ꯑꯩꯅ. ꯏꯅꯦ ꯈꯦꯇꯤꯔꯥꯅꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯎ. ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ. ꯅꯈꯣꯏꯅ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯅ ꯍꯥꯏꯅꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯆꯨꯝꯂꯝꯕꯗ ꯅꯠꯇꯅ ꯅꯈꯣꯏꯅ ꯍꯦꯟꯖꯤꯟꯅ ꯐꯠꯂꯝꯗ꯭ꯔꯦ. ꯄꯤꯁꯛꯀꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯟꯊ ꯋꯥꯟꯊ ꯅꯣꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯤꯁꯛꯄꯨ ꯑꯉꯥꯎꯕ ꯁꯦꯝꯕꯤꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯔꯙꯥ, ꯔꯙꯥ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ. ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ. ꯏꯃꯥꯅ ꯁꯥꯎꯔꯛꯄ ꯇꯥꯔꯤꯅꯤ ꯅꯪꯕꯣ. ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ. ꯑꯩ ꯉꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦꯕ. ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯌꯦꯠꯅꯤꯡꯉꯤꯕꯗꯨꯕꯣ? ꯑꯁ, ꯌꯥꯔꯔꯣꯏꯕ. ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ. ꯏꯃꯥ ꯁꯥꯎꯔꯝꯃꯅꯤ. ꯍꯧꯒꯠꯂꯨꯁꯦ. ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯃꯨꯛ ꯇꯨꯝꯃꯨꯕ. ꯆꯠꯂꯣ, ꯑꯝꯇ ꯍꯧꯒꯠꯂꯣ. ꯑꯁ, ꯅꯪꯁꯤꯗꯤꯕ ꯌꯥꯝ ꯐꯠꯇꯦ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯅꯪꯗꯤꯅꯦ ꯇꯨꯝꯍꯧꯈꯤꯒꯗꯕ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯑꯗꯨ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ. ꯃꯄꯥꯟꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯄ ꯄꯣꯛꯂꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯕꯤꯃꯣꯜ ꯉꯛꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ. ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯕꯤꯃꯣꯜꯁꯨ ꯉꯛꯅ, ꯏꯃꯥ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯁꯦ, ꯑꯝꯇ ꯊꯥꯗꯣꯛꯑꯣꯕꯁꯦ. ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯟꯊꯤꯗꯨ ꯀꯟꯊꯔꯝꯃꯤ. ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯁꯅꯥꯔꯩ ꯁꯥꯎꯅ, ꯍꯥꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯆꯥꯅꯕ ꯃꯌꯥꯝꯁꯦ ꯍꯨꯟꯗꯣꯛꯂꯤꯕꯗꯤ? ꯑꯩ ꯁꯥꯎꯔꯛꯑꯒꯦ. ꯅꯈꯣꯏꯁꯦ ꯐꯠꯁꯨ ꯐꯠꯇꯦꯗ. ꯀꯔꯤ ꯅꯨꯡꯒꯤ ꯅꯪꯕꯨ ꯄꯣꯛꯆꯔꯨꯕꯅꯣ? ꯃꯅꯦꯝꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯔꯥꯙꯥꯗꯤ ꯉꯛꯅ ꯌꯦꯡꯂꯤ. ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯤ. ꯁꯤꯕꯨ ꯂꯥꯏꯒ ꯎꯅꯔꯛꯄꯒꯤ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ?
ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯔꯩꯗꯨ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯍꯥ? ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯈꯛꯇꯃꯛ ꯇꯥꯕ, ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯅꯪꯅ ꯑꯃꯠꯇ ꯇꯥꯕꯤꯗꯦ꯫ ꯈꯜꯂꯨꯔꯒ ꯏꯃꯥꯁꯦ ꯌꯥꯝꯅ ꯆꯥꯛꯑꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁ ꯏꯃꯥ, ꯌꯥꯔꯦꯕ, ꯅꯪꯁꯦ ꯐꯠꯇꯕꯁꯨ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯩꯅ ꯏꯃꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯁꯟꯊꯤꯗꯨꯕꯨ ꯍꯥꯎꯅ ꯆꯥꯕ, ꯑꯆꯥꯄꯣꯠ ꯑꯃꯒꯨꯝꯅ ꯆꯥꯔꯝꯂꯤꯕꯗꯨꯕꯨ ꯅꯆꯥ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯁꯅꯥꯔꯩꯗꯨ ꯀꯞꯂꯒ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯌꯥꯔꯒ ꯂꯥꯛꯄ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯁꯤꯕꯨ ꯌꯥꯝ ꯍꯥꯎꯕ ꯉꯥꯃꯣꯛꯅꯤ ꯆꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯅꯝꯗꯅ ꯄꯤꯖꯔꯤꯕꯅꯤ꯫ ꯀꯔꯤꯕ ꯏꯃꯥ? ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ? ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯥꯔꯒ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯟꯈꯤꯕ ꯇꯥꯔꯦ꯫ ꯏꯃꯥ, ꯅꯪꯕꯨ ꯏꯃꯥꯒꯤꯗꯨꯕꯨ ꯑꯩꯈꯣꯏꯗ ꯂꯛꯅꯒ ꯌꯥꯎꯅ ꯂꯛꯅꯔꯤꯕ꯭ꯔꯣ? ꯀꯩꯅꯣ ꯏꯃꯥꯅ ꯈꯜꯂꯤꯁꯤꯕꯣ? ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯕꯤꯃꯣꯜꯗꯣ ꯃꯀꯣꯛ ꯉꯥꯎꯔꯤ꯫ ꯀꯔꯝꯕꯅ ꯆꯨꯝꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯒ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥ ꯉꯥꯏꯈꯣ, ꯄꯥꯕꯗꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯦ? ꯉꯔꯥꯡ ꯄꯥꯕꯗꯣ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯕꯗꯥꯏꯅꯦ? ꯏꯕꯨꯡꯉꯣ, ꯅꯄꯥꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯅꯨ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤ, ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯩꯕꯨ ꯈꯣꯡꯄꯥꯛꯅ ꯄꯦꯟꯅꯕ ꯀꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯦꯅꯦ꯫ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯕꯤꯃꯣꯜ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯄꯥꯕꯅ ꯏꯃꯥꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯂꯤꯕꯗꯤ? ꯏꯃꯥ, ꯅꯪꯅ ꯄꯥꯕꯒꯤ ꯁꯥꯎꯅꯤꯡꯅꯕ ꯀꯔꯤ ꯇꯧꯔꯨꯔꯒꯦ? ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦꯕ ꯏꯃꯥ ꯅꯪꯕꯣ? ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯈꯛ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯁꯅꯥꯔꯩꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯃꯆꯤꯟꯕꯨ ꯊꯤꯕꯋꯣ ꯀꯅꯥꯒꯤ ꯑꯃꯨꯛ ꯊꯣꯏꯕ ꯂꯣꯏꯔꯦ꯫ ꯍꯦ ꯃꯤꯅꯥꯏ, ꯁꯤꯒꯩꯖꯟ, ꯅꯪ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ꯫ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯁꯥꯔꯛꯀꯅꯨ꯫ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕ ꯅꯃꯥ ꯑꯩꯅꯤ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯄꯥꯗꯣ ꯈꯦꯇꯤꯔꯥꯅꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄꯨꯈꯤꯒꯗꯧꯔꯦ ꯍꯥꯏꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯒ ꯈꯨꯝꯃꯛꯇꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯑꯩꯉꯣꯟꯗ ꯄꯪꯍꯪꯗ ꯍꯪꯕ ꯁꯥꯏꯅꯦ꯫ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯏꯃꯨꯡꯗ꯫ ꯁꯅꯥꯔꯩꯒꯤ ꯃꯇꯧꯗꯨꯗ ꯃꯆꯥ ꯃꯃꯧꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯕꯤꯃꯣꯜ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯇꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯡꯗꯕꯗꯤ ꯌꯥꯗꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯪꯂꯝꯃꯤ꯫ ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯨ? ꯅꯆꯥꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯏꯃꯥꯅ ꯀꯧꯕꯗꯣ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯇꯥꯗꯕꯅꯤ꯫ ꯇꯥꯔꯒꯕꯨ ꯀꯔꯤꯒꯤ ꯊꯣꯛꯂꯛꯑꯣꯏꯗꯣꯔꯤꯕꯅꯣ ꯏꯃꯥ? ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ꯫ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯐꯃꯨꯡꯗ ꯑꯃꯨꯛ ꯇꯨꯝꯃꯝꯗꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯨꯝꯃꯝꯃꯤ꯫ ꯅꯣꯏꯅꯤ ꯀꯗꯥꯏꯗ ꯆꯠꯀꯦ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯕꯗꯅ ꯑꯃꯨꯛ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯁꯨ ꯇꯥꯗꯦ ꯀꯥꯏꯅ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯄꯥꯗꯣ ꯆꯠꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯌꯨꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯄꯪꯍꯪꯗ ꯍꯪꯉꯤ꯫ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ? ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯔꯥꯙꯥ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯀꯩꯅꯣ ꯏꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯪꯗꯤ ꯇꯣꯛꯈ꯭ꯔꯣ, ꯄꯣꯛꯄꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯑꯩ ꯐꯥꯎꯕ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯁꯤ ꯃꯑꯣꯡꯁꯦ ꯐꯔꯦꯁꯦ, ꯃꯇꯨꯡ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ, ꯉꯥꯏꯈꯣꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯉꯔꯥꯡ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯎ ꯂꯥꯎ, ꯅꯈꯣꯏ ꯂꯣꯏꯅ ꯑꯋꯥꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤꯕ ꯌꯨꯝꯊꯪꯅꯕꯒꯤ ꯑꯍꯜ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯌꯥꯌꯥ ꯂꯥꯡꯅꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯔꯥꯙꯥ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯤ꯫ ꯉꯔꯥꯡ ꯀꯩꯁꯨ ꯇꯧꯍꯧꯗꯕ ꯑꯍꯜꯗꯨꯕꯨ ꯉꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯔꯥꯙꯥ, ꯑꯩ ꯉꯥꯛꯇ ꯆꯪꯉꯨꯒꯦ, ꯅꯪ ꯏꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯔꯥꯙꯥꯗꯨ ꯃꯅꯦꯝꯒ ꯃꯥꯒ ꯈꯛꯇ ꯌꯨꯝꯗꯨꯗ ꯂꯩꯍꯧꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥ ꯌꯥꯝ ꯇꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯕꯨ ꯍꯥꯠꯄꯤꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯃꯤꯍꯥꯠꯇꯨꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ꯫ ꯃꯈꯨꯠ ꯃꯈꯣꯡ ꯑꯃꯗꯤ ꯃꯉꯛꯁꯝ ꯂꯣꯏꯅ ꯂꯩꯊꯦꯛꯂꯒ ꯊꯅꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥ ꯑꯃꯁꯨ ꯇꯥꯅꯔꯝꯃꯤ꯫ ꯕꯤꯃꯣꯜꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯥꯁꯤꯟꯕꯒꯤ ꯁꯔꯨꯛ ꯂꯣꯏꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯗꯤ ꯑꯃꯠꯇ ꯐꯣꯡꯉꯛꯇ꯭ꯔꯤ꯫ ꯁꯣꯝꯗꯅ ꯔꯥꯙꯥ ꯁꯥꯎꯅ ꯃꯅꯦꯝꯗ ꯌꯦꯡꯂꯒ, ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯁꯤ ꯂꯣꯏꯅ ꯆꯈꯥꯏꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯤꯕꯨ ꯀꯩ ꯃꯑꯣꯡꯅꯣꯕ ꯏꯃꯥ ꯅꯪꯕꯣ? ꯁꯦ,
icha nupagi kan. Aina changningba changbada nangi na thongna teni ibema khangaba. Nakhoi gi a nama na ba. Moina hapakpa yumlo sibo. Aikhoi gi yumni. Aikhoi gi yum asida dine. Aina tawning ba loina tawbo ya khangidana. Ima aina a ipamdagi purakpa yum natrabasu. Nakhoina aikhoi gi damaktani haiduna pibiba ka natro. Adu oirabati aikhoi gi oirabani. Adunane Chakhaiganu haizabani. Aina haizabadi. Imagi mawongse sum kainom tawsile. Tawsinaba amasu yauraba mali imagise. He mau jinganbi. Nangna ngangliba mayamsibu karino. Ha, karino ba? Kari thoidana ngangsa sarino. Chalo na yumda, chalo. Adugane naning tamlucho. Aikhoi sidadine naning tamba yaroi. Sanare ai leiringaida. Chalo yam thuna. Sanare gi matawduda Radha sum sauninglamni. Phadaba ngamlamdi. Ima nangna ibu talibasi karigino. Aina noida kari akaiba tawkhrage. Ngasi imana aingonda tawriba mawongsidi namau kitang pende. Mamau na ngangliba mayamda tabagi mahutta magi thokpa ama tawduna nganglei. Ho chalo yam thuna chalo ibema. Nang mukiba nupi ani sudre. Horene isa nupa laagana amu tamda oirangani ne. Yam hai ibema nang yam hai haisin. Nupi atombi oirabasu yam pakani ba. Si hairaga amukso wantha mathanda noklami. Matawduda sausu sauni kari tawgani tawfam ama khangdre magi nupa halakpa ngairi. Masigi nupasina marolama sungane halakte. Mana chakribase phanadi kuire. Mamani na tawriba angawbi sika. Aigata lehori haiba khangibaniba. Aduga halakte wani. Asamna matumda murum sonduna leiringai nakaldagi. Kubakna kanne hekta tharei. Radha ngaktangdi tarang chali. Nokhatuna phat yenglubada manempok oirami. Yamna sauning maladuna. Ima, nangbu ngawraba. Aine imada kaidawkhrage. Imana adukana aingonda tawriklibadubu. Sibu kanana hunage ima. Mamau nupina ngangbaga amata tadaba makhai. Masama mo phudat pirai. Radha su sauningbana hele. Manempokki makhut adu kanna phajilaga mana oina manempokku phuba haurai. Laibak thibi haiduni. Mamana magi nupida phuba kandadi amata he uhaudre. Hojik magi nupina saudana. Mamada phuba aduda bimoldu sauna changsilaklaga magi nupigi makhajai aduda kanna hekta thabiram. Nangawraba, ha? Nangawraba, khumu. Kaigino nana imada phuribase. Imase ahal oirabani. Ahal siga manariba karigino. Khumune. Nachindo khumu. Ai leijingida. Aigi imase halage hairo. Adumainadi aingonda hairakanu. Noina mana aingonda thina phubadi nangu haudraba mali. Aisu phana kuinadi khudhanjaramdabani. Sauba henmalakpa aduda tu samayam kilisi uraba imana aingondagi phoibagini. Sanare du machanupada munna amuktang yenglamnaga imungda changki. Radha, nang ingoda saugun. Mamabu machagi mitmangda phuduna leirambada. Yengba ngamgadaba macha kanasu leiru. Aisu nungaitaduna tawribani. Imase wakhal ama tawri. Hojik khulgi mi pulak punsilaga wari mayam ama sanare. Adu kona tamagi lao. Asamna magi nupibu themnami. Ine Khetirani. Nakhoina aingonda tawriba mayamse ai yam nungaiti. Ai yam pendi. Aise nakhoina oktaba nupa amani haina khanbagi nakhoina aingonda sumaina tawriga. Aigi nupiga aiga asuk sangna leminarakpasida. Aina atoba nupi amatada hanna yengkiba leite. Aduga ngarangdagi ngasi phawbada nakhoina aingonda tawriba mayamse ai yam nungaiti. Sanaudu makhon mengsinaraga. As sidi matamsigi chatnabini. Nangsu pangmankhre. Yare. Nasaktu ubada tukuchaba ama yaure. Aise icha imau leiraba misak. Nakhoina aingonda tawriba mayamse aigi icha imau na khangrabadi aibu karini haina khangani. Khetirani na amuk phat khumlai. Adunabu udanaba mafam asida nangbu puraklibani. Ine Khetirani nang yam phatabami. Nakhoyanibu aina tuguchai. Pisaki wadu tabada makhoyanidi wantha noklami. Sanauna amuk makhatharai. Yumthangnabagi ahaldusu aina loisinbirure. Ayuk anna ma haipa samali. Aduna adum. Sanaugi wadu tabada Khetirani ngakna sanauda yenglaga. Sanau. Kainuna na nganglibado. Ha. Karigino du gam phatribaduba. Migi thawaiba hekta manghaliba karigino. Sanau.
ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡ ꯑꯐꯕ ꯑꯣꯏꯗꯦ. ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯕꯨꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯂꯦꯜꯂꯅꯤ ꯍꯧꯖꯤꯛꯇꯤ. ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯄꯤꯁꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ. ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯃꯈꯣꯏꯅ ꯉꯥꯡꯅꯕ ꯈꯨꯗꯤꯡ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯁꯣꯝꯗꯅ ꯃꯅꯦꯝꯄꯣꯛꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯔꯥꯙꯥꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯂꯣꯏꯅ ꯀꯪꯍꯧꯔꯕ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛ ꯂꯣꯏ ꯆꯣꯠꯂꯝꯃꯤꯁꯤꯅ? ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯃꯃꯧ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯣ ꯁꯅꯥꯔꯩꯁꯨ ꯂꯣꯟꯅ ꯇꯥꯔꯤ. ꯕꯤꯃꯣꯜ ꯊꯣꯛꯂꯛꯇꯨꯅ, ꯔꯥꯙꯥ, ꯀꯔꯤꯃꯨꯛ ꯇꯧꯔꯦ? ꯉꯁꯥꯏ ꯐꯤꯁꯤꯡꯁꯦ ꯂꯣꯏ ꯀꯪꯍꯧꯔꯕꯅꯤ. ꯑꯗꯨꯒ ꯑꯃꯨꯛ ꯅꯧꯅ ꯁꯨꯔꯒ ꯐꯧꯕꯗ ꯉꯥꯏꯔꯤꯕꯒ ꯆꯞ ꯃꯥꯟꯅꯔ ꯂꯩꯔꯝꯃꯤ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯛꯏ. ꯍꯥꯏ ꯔꯥꯙꯥ, ꯑꯗꯨꯗꯤ ꯅꯅꯦꯝꯄꯣꯛꯅꯅꯤꯅꯦ. ꯃꯥꯅ ꯍꯧꯖꯤꯛꯇ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯑꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯑꯃꯨꯛ ꯂꯣꯏꯅ ꯆꯨꯞ ꯆꯨꯞ ꯂꯨꯞꯈꯤꯕꯅꯤ. ꯃꯧꯁꯤꯗꯤꯅꯦ ꯑꯣꯠꯀꯗꯕꯅꯤ. ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯋꯥꯍꯟꯒꯗꯕꯅꯤ. ꯀꯅꯥꯒꯤ ꯑꯃꯨꯛ ꯇꯣꯏꯕ? ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯈꯤꯕ ꯃꯌꯥꯝꯁꯤꯅꯅꯦ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ. ꯔꯥꯙꯥꯗꯣ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯕꯤꯃꯣꯜꯁꯨ ꯀꯔꯤ ꯇꯧꯗꯨꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯃꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯔꯥꯙꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯃꯥ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ. ꯅꯪꯅ ꯀꯪꯉꯦꯅ ꯊꯅꯝꯂꯤꯕ ꯐꯤꯁꯤꯡꯗꯣ ꯑꯩꯅ ꯏꯁꯤꯡꯗ ꯂꯣꯏꯅ ꯑꯃꯨꯛ ꯂꯨꯞꯂꯝꯂꯕꯅꯤ. ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ. ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ. ꯍꯧꯈꯣꯕ. ꯑꯩꯁꯦ ꯃꯅꯦꯝꯄꯣꯛꯅꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯎꯁꯤꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯅꯠꯇ꯭ꯔꯥ? ꯁꯅꯥꯔꯩꯗꯨ ꯁꯥꯎꯔꯒ ꯃꯉꯣꯟꯗ ꯑꯐꯕ ꯑꯃꯠꯇ ꯄꯤꯗꯦ ꯈꯪꯂꯕꯅꯤꯅ ꯔꯥꯙꯥꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ. ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯏꯆꯥ ꯆꯥꯈꯤꯗꯦ. ꯏꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯅꯦ ꯑꯩ ꯁꯨꯡꯁꯥꯎ ꯍꯦꯛ ꯁꯥꯎꯔꯣꯏ. ꯂꯣꯏꯅ ꯌꯥꯔꯗꯣꯏꯅꯤ. ꯂꯥꯛꯑꯣꯕ ꯏꯃꯥ. ꯍꯦꯃꯧ, ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯀꯅꯨ. ꯅꯪꯅ ꯑꯩꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ. ꯑꯁꯨꯝꯅ ꯃꯃꯧꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯗꯤꯡ ꯐꯠꯇꯅ ꯈꯜꯂꯝꯃꯤ. ꯍꯥꯏ ꯏꯕꯨꯡꯉꯣ ꯕꯤꯃꯣꯜ, ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯌꯥꯝ ꯊꯥꯖꯗꯅ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯊꯛ ꯀꯥꯈꯠꯂꯣ. ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ. ꯍꯦꯛꯇ ꯀꯥꯔꯧꯅꯦ ꯅꯪꯕꯣ. ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯅꯪꯅ ꯏꯄꯨꯒꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯡꯊꯣꯔꯛꯂꯤꯕꯗꯤ? ꯏꯄꯨ, ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯍꯥꯟꯅꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯥꯡꯈꯣꯡ ꯆꯥꯏ. ꯏꯄꯥꯁꯨ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯖꯤꯜꯂꯦ ꯌꯨꯝꯗ ꯍꯜꯂꯛꯇꯕ. ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯕꯨꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯍꯤꯡꯂꯤ. ꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯑꯍꯜ ꯑꯃꯁꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯤꯅ ꯍꯥꯠꯂꯝꯂꯤꯔꯥ ꯂꯥꯏꯅ ꯍꯥꯠꯂꯝꯂꯤꯔꯥ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ. ꯈꯨꯟꯅꯕꯨꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯒ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯐꯤꯕꯝꯗꯣ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯏꯄꯨ. ꯏꯕꯨꯡꯉꯣ, ꯏꯄꯨꯁꯨꯅꯦ ꯉꯁꯥꯏꯅ ꯈꯪ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ. ꯑꯗꯨꯕꯨ ꯏꯄꯨꯅ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕꯗꯤ ꯐꯖꯗꯕꯗꯒꯤ ꯅꯪꯅ ꯍꯧꯗꯣꯛꯍꯟꯕꯅꯤ. ꯏꯄꯨꯅ ꯈꯪꯗꯕ ꯁꯥꯔꯒ ꯈꯦꯇꯤꯔꯥꯅꯤꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯜꯂꯤ. ꯑꯗꯨꯕꯨ ꯑꯩꯅ ꯑꯄꯥꯝꯕ ꯍꯦꯛꯇ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯅꯈꯣꯏꯒꯤ ꯋꯥꯍꯩ ꯑꯃ ꯇꯥꯗꯅ. ꯏꯄꯨ, ꯁꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅꯅ ꯈꯪꯕ꯭ꯔꯥ? ꯈꯪꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ. ꯅꯄꯥꯗꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ. ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯅꯗꯕ ꯑꯁꯤꯗꯁꯨ ꯏꯄꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯔꯥꯏ ꯂꯥꯏꯅ ꯏꯄꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯊꯣꯛꯂꯒꯅꯤ. ꯏꯄꯨ, ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯕꯣꯛ ꯈꯦꯇꯤꯔꯥꯅꯤꯒ ꯀꯅꯥꯒꯅꯣ ꯂꯩꯃꯤꯟꯅꯔꯤꯕꯁꯦ? ꯅꯈꯣꯏꯅ ꯎꯗꯕ ꯐꯠꯇꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯈꯦꯇꯤꯔꯥꯅꯤꯗꯣ. ꯍꯦꯔꯥ, ꯃꯣꯏ ꯇꯥꯟꯕꯗꯤ ꯏꯄꯨꯅ ꯏꯔꯥꯏ ꯂꯥꯏꯗ. ꯃꯈꯣꯏ ꯑꯌꯥꯝꯕ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯁꯤꯗꯅꯦ ꯏꯄꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯕꯤꯃꯣꯜꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯨꯡꯗ ꯏꯟꯅꯔꯛꯏ. ꯈꯦꯇꯤꯔꯥꯅꯤꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ. ꯈꯦꯇꯤꯔꯥꯅꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯁꯅꯧꯕꯨ ꯀꯧꯔꯝꯃꯤ. ꯁꯅꯧ, ꯁꯅꯧ, ꯀꯩꯅꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯁꯣꯝꯗ. ꯁꯅꯧꯁꯨ ꯐꯠ ꯌꯦꯡꯂꯝꯃꯤ. ꯑꯁ, ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯋꯥꯅ ꯊꯣꯛꯑꯅꯤ. ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯍꯧꯕꯅ ꯐꯔꯅꯤ. ꯃꯁꯤꯒꯤ ꯃꯥꯏꯕ ꯑꯍꯜꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤ. ꯃꯥꯒ ꯑꯩꯈꯣꯏꯒ ꯄꯥꯟꯅꯕ ꯉꯝꯃꯣꯏ.
ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯂꯣꯏꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯆꯠꯍꯧꯕꯅ ꯐꯔꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯁꯛꯇꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯅꯪ ꯅꯍꯥꯟꯈꯩꯁꯤꯗ ꯁꯨꯝ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯌꯨꯝꯗ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯔꯕꯣ?" ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯕꯤꯃꯣꯜꯗ ꯌꯦꯡꯂꯒ ꯅꯪꯒꯤ ꯄꯥꯕꯗ ꯋꯥꯍꯪ ꯌꯥꯝ ꯍꯪꯉꯨꯈꯤꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯊꯨꯒꯥꯏꯔꯁꯤ ꯄꯣꯠ ꯆꯩꯒꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯌꯥꯗꯅꯕ ꯃꯑꯣꯡꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯄꯤꯁꯛ ꯄꯨꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ "ꯁꯥꯅꯧ, ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯑꯃꯥꯏꯕ ꯑꯍꯜꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯪꯕ ꯉꯝꯗꯅꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉꯒ ꯑꯩꯈꯣই ꯑꯅꯤ ꯑꯃꯨꯛ ꯂꯩꯔꯨꯔꯁꯤ꯫ ꯑꯗꯨꯕꯨ ꯄꯤꯁꯛꯇꯣ..." "ꯑꯁ, ꯄꯤꯁꯛꯀꯤ ꯋꯥ ꯇꯣꯛꯑꯁꯤ꯫ ꯅꯪꯅꯅꯦ ꯄꯤꯁꯛꯇ ꯁꯨꯝ ꯍꯥꯏꯂꯩ꯫ ꯅꯪꯁꯦ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯆꯣꯞꯄꯖꯥꯠꯅꯤ." ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯤꯡ ꯆꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯈꯣꯏꯕꯨ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯁꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯄꯤꯁꯛꯄꯨ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯅꯤꯡꯊꯤꯖꯅ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯉꯝꯈꯤ꯫ ꯄꯤꯁꯛꯀꯤ ꯊꯋꯥꯏꯁꯨ ꯃꯥꯡꯂꯝꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯅ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯈꯦꯇꯤ ꯔꯥꯅꯤ ꯍꯦꯛ ꯇꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯈꯨꯜ ꯑꯗꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ, ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫